Ngasi laan ngamdraba thawai Taramathoi subu khudol puduna lakjare wari asi amuk mayam punna taminarase Subolgi imung manung maiba manglemjawgi mayum yorakle Subolna sumangda leplaga Oza maiba lebibro haina kaubada manglemjawsu taraduna imungdagi thorai Aduga makhoi mangolda phak amada phamhalli Aduga Subolda hanglai Kari leire ibungo khoi lakbobo Subolna Oza maiba Ichanupido ngasi nongalakpada magi kaada leiramdre Aikhoisu thawai wana Ozagi nakta laksaribani Amukta kupna yingbiyu haina Manglemjawgi makhom konduna kaptuna hairai Manglemjawna taptha khoibungo ai amukta kupna yingkhige warunuda asi hairaga adudi aigi lai khurumfamda changlasi namana chadi adum mafamsida phamamu Ibungo nanga changlasi lao lao Lai khurumfamdusu imam mamba ka amani Manglemjaw lai khurumnaba sem sarai Maikai marida Kendal mari thali mayaida dup ama yungli Aduga lalaton amada lai khara haplaga Thammi pumnamak loirabada Manglemjaw phamlaga mamit chena ushinduna machinda laiwa sonba haukhre Maiba Manglemjaw yam Haiba maibani mahakna yengbada khangle phana kuina mamit ushiluraba matungda tapna hairai Ibungo wasi karamna na khoida tamdoino aisu haifom khangdrene Subolna pakhatna haibiyoza ichabu kari awaba tarage ichabu kadai leibage amukta haibiyoza Manglemjawna Ibungo aina lotuna kanararoi Najanupi langlen Taiwangi awa nungai pumba thadukduna chatkre Wahaido tabada Subol masabu kauduna kaplakle Manglemjawna makha tae adubu magi thawaidi lairamlen yoba ngamdana koi pai duna leiri Subolna Oza aigi ichana kari maralgi khangu thakta pusi lomlebana oza Manglemjawna adudi aisu hojikti khangba ngamdre aduna horel ahing nongyaida lai khurumdradi khangba ngamdaroi Aduna hojikti nakoisu hallo Wakal patharo Aina mama macha sanghandrido Makhoidi pathaba ngamloidra khanbagi sanghandabani Phare hojikti mapanda thoklasi Nangsu wakaldo pathauko Subolna Phani oza hairaga mama machana leiriba manaktu changlai Bilasinina Oza ichanupibu kaidorage amukta haibiyo Manglemjawna Subolda Haikhiba pumba tamle Madu tabada Bilasini Imagi langlen haina amuktang lauramlaga wanthaduna takre Machanupi naubisu Kaplambadagi mamana wantharakpaduda mamabu kauraga kaplai Ima Ise kainabagi maichak maraksida Imasu nacha aikhoibu thadukduna chalagera haina kaple Subol tawfam khangdana magi nupibu lawsing taraknaba lawaida ising thaduna kanna hotnari mama mit pangose asumna tawra faw lawsing taraktre langler mama bu yinglaga kawrai ima nachadi wareda Bilasini masagi khonjel tabada maikaidoda yinglakpadadi masagi saktamdu akibagi masakni Mamai animak maina chaklaga Mamit namana hotrong horaga Namana chakpalo shindriba Mamitu tharak yanduna lairiba saktamdo ubada Bilasini khanglaw lawduna lawsing darai Aduga mamit tapna pangthoklaga koina yingduna angawbigum laikre Matawdu ubada makhoi pumba tawfam khangdre Subolna Oza mamasi kaino matawkre amukti yingbiyo Manglemjawna Ibungo aina ngasaina haidro wakal khara phathau haina Ibema nang chango ising khuzai ama purao Naubisu prap changkhiduna ising khuzai ama lawraga pi Manglemjawna na hairo solaga masaduda hekhikdokpaga Bilasini lawsing tarai Aduga hikna kaptuna hojik mana ukhiba pumba tamlami Madu tabada makhoi pumba angakpa akibana thankre Manglemjawna phare nakoisu wakaldo phathauko aikhoisu asiba macha manakta
ꯅꯈꯣꯏꯁꯨ ꯌꯧꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯑꯩ ꯐꯖꯅ ꯌꯦꯡꯂꯒ ꯅꯈꯣꯏꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯁꯨꯕꯣꯜꯅ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯪꯂꯦꯝꯖꯥꯎꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯡꯁꯤꯕꯨ ꯃꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯅꯈꯣꯏ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯄꯥꯛꯄ ꯊꯧꯕꯒ ꯁꯨꯅꯤꯒ ꯍꯧꯔꯒ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯕꯤꯂꯥꯁꯤꯅꯤ ꯈꯣꯏꯒ ꯊꯦꯡꯅꯔꯦ ꯁꯨꯅꯤꯅ ꯏꯃꯥ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯕꯤꯂꯥꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕ ꯁꯨꯅꯤꯕꯨ ꯎꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯀꯞꯄꯤ ꯄꯥꯛꯄꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯊꯤꯒꯠꯀꯅꯤ ꯏꯃꯥꯈꯣꯏꯁꯨ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯊꯧꯕꯗꯤ ꯑꯐ ꯐꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯅꯣꯡꯃ ꯃꯥꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯐꯨꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯇꯨꯝꯆꯥ ꯅꯪ ꯈꯪꯒꯅꯤ ꯑꯩꯒꯤ ꯂꯥꯡꯂꯦꯟ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯃꯃꯤꯠ ꯏꯈꯦꯡ ꯀꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯄꯥꯛꯄꯅ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯆꯠꯁꯤꯜꯂꯛꯑꯣ ꯌꯨꯝꯗ ꯐꯖꯅ ꯇꯥꯟꯅꯔꯨꯔꯁꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯀꯨꯞꯅ ꯊꯤꯔꯒ ꯂꯥꯡꯂꯦꯟꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯂꯅꯤ ꯆꯠꯂꯁꯤ ꯊꯧꯕꯅ ꯍꯣꯏ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯈꯔꯗꯤ ꯋꯥꯔꯦꯀꯣ ꯄꯥꯛꯄꯅ ꯏꯇꯥꯎ ꯃꯁꯤꯗꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯣꯀꯣ ꯊꯧꯕꯅ ꯐꯔꯦ ꯏꯇꯥꯎ ꯍꯥꯏꯔꯝꯂꯒ ꯊꯧꯕꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯂꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯧꯕ ꯈꯣꯏꯒꯤ ꯌꯧꯗ꯭ꯔꯤꯉꯩ ꯂꯝꯍꯥꯡ ꯃꯆꯥꯗꯨ ꯌꯧꯔꯛꯄꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯆꯤꯜꯂꯛꯏ ꯑꯀꯣꯏꯕꯗꯨꯗ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯏ ꯊꯧꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯒꯤ ꯈꯨꯗꯥꯡꯗ ꯅꯪ ꯅꯪ ꯂꯥꯎꯕ ꯃꯍꯤ ꯃꯇꯨꯝ ꯑꯃ ꯇꯥꯔꯛꯏ ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯨꯗꯥꯡꯗꯨꯗ ꯌꯦꯡꯂꯛꯄꯗ ꯃꯤꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏ ꯃꯇꯨꯝ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯀꯟꯅ ꯂꯥꯎꯔꯒ ꯃꯊꯣꯡ ꯈꯪꯗꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯃꯀꯣꯛ ꯉꯥꯛꯇ ꯃꯁꯥꯗꯤ ꯌꯥꯎꯗꯅ ꯃꯃꯥꯡꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯊꯧꯕ ꯆꯞ ꯂꯦꯞꯄꯤ ꯃꯥꯅ ꯂꯦꯞꯂꯒ ꯃꯤ ꯃꯀꯣꯛꯇꯨꯁꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯂꯕ ꯃꯃꯤꯠ ꯅꯥꯝꯃ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯔꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯕ ꯃꯈꯣꯏꯁꯨ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯧꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯕꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯧꯖꯤꯜꯂꯛꯏ ꯃꯤ ꯑꯃꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯒ ꯌꯦꯡꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯌꯥꯝ ꯉꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯂꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯇꯣꯝꯆꯥꯗꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯂꯒ ꯊꯧꯕꯒꯤ ꯃꯕꯨꯛꯇ ꯊꯤꯟꯒꯦ ꯇꯧꯕꯒ ꯇꯣꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯇꯣꯝꯆꯥ ꯉꯛꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯠ ꯐꯥꯖꯤꯜꯂꯤꯁꯤꯕꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯇꯣꯝꯆꯥ ꯄꯥꯏꯔꯝꯕ ꯊꯥꯡꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯄꯨꯝꯕ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯣꯝꯆꯥꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯔꯒꯨꯝꯁꯦ ꯅꯨꯄꯥꯁꯤ ꯃꯊꯟꯇ ꯁꯤꯖꯍꯧꯔꯁꯅꯨ ꯍꯥꯏꯔꯒ ꯊꯧꯕꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯕꯁꯨ ꯂꯧꯁꯤꯡ ꯇꯥꯔꯛꯏ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯀꯣꯏꯃꯥ ꯃꯥꯕꯗ ꯊꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯤꯡꯅ ꯍꯧꯒꯠꯂꯒ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ
ꯑꯁꯣꯝꯗ ꯇꯣꯝꯆꯥ ꯃꯌꯨꯝꯗ ꯆꯪꯗꯅ ꯃꯥꯏꯕ ꯁꯥꯖꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯣꯝꯆꯥꯅ "ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯇꯕ꯭ꯔꯣ?" ꯁꯥꯖꯧꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯇꯣꯝꯆꯥ ꯅꯠꯇ꯭ꯔꯣ? ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯑꯣ." ꯇꯣꯝꯆꯥꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯥꯖꯧꯅ "ꯀꯩꯗꯧꯔꯕ ꯃꯇꯝ ꯆꯥꯗꯅ ꯂꯥꯛꯂꯤꯁꯤꯕꯨ?" ꯇꯣꯝꯆꯥ ꯃꯥꯅ ꯉꯁꯥꯏ ꯂꯝꯍꯥꯡꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯤ꯫ ꯁꯥꯖꯧꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯗꯤ ꯈꯔ ꯂꯨꯗꯧꯔꯤ. ꯅꯪꯕꯨ ꯊꯋꯥꯏ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯅꯦ." ꯇꯣꯝꯆꯥ ꯄꯥꯈꯠꯅ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ?" ꯁꯥꯖꯧꯅ "ꯃꯁꯤꯗꯤ ꯂꯥꯛꯁꯤꯟꯕ ꯈꯔ ꯋꯥꯗꯧꯔꯤ. ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯈꯔ ꯁꯣꯜꯂꯤ. ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯅꯠꯇꯅ ꯃꯤꯒꯤ ꯃꯁꯥꯗ ꯁꯣꯛꯄ ꯉꯝꯈꯤꯔꯣꯏ." ꯑꯗꯨꯕꯨ ꯇꯣꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯣꯖꯥ, ꯉꯁꯤꯗꯤ ꯑꯩ ꯑꯣꯖꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ." ꯍꯥꯏꯔꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯣꯖꯥꯗꯨꯗ ꯇꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯣꯡꯌꯥꯏ ꯍꯦꯟꯈ꯭ꯔꯒ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯈ꯭ꯔꯒꯅꯤ. ꯃꯥꯕꯨ ꯂꯥꯛꯁꯤꯟꯕ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ, ꯑꯣꯖꯥꯗꯨꯅ ꯍꯥꯏꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯊꯋꯥꯏ ꯋꯥꯅ "ꯑꯣꯖꯥ, ꯑꯩꯒꯤꯗꯤ ꯑꯣꯖꯥꯅ ꯀꯟꯕꯤꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯣꯖꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯆꯤꯡꯅꯗꯅ ꯀꯠꯆꯒꯅꯤ. ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯕꯤꯌꯨ." ꯁꯥꯖꯧ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯒꯜꯂꯤ. ꯈꯜꯂꯨꯕꯗ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯜꯂꯤ. ꯃꯥꯒꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯄꯩꯁꯥ ꯇꯥꯟꯕꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ. ꯂꯥꯏꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯖꯩ." ꯁꯥꯖꯧꯅ "ꯏꯕꯨꯡꯉꯣ ꯇꯣꯝꯆꯥ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯇꯥꯔꯦ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯦ. ꯍꯧꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯤ꯫ ꯌꯦꯡꯀꯣꯛ ꯑꯃꯗ ꯍꯩ ꯂꯩ ꯂꯥꯡꯊ꯭ꯔꯩ ꯍꯥꯞꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯩ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯍꯦꯛ ꯁꯣꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯦꯠ ꯊꯪꯕ ꯈꯨꯖꯦꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯛꯄꯒꯨꯝ ꯄꯣꯞ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯁꯥꯖꯧ ꯌꯦꯠ ꯊꯪꯕ ꯈꯨꯖꯦꯡꯗꯨ ꯂꯦꯡꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯊꯣꯛꯂꯤꯕ, ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤ 12 ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯕ ꯁꯥꯖꯧꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯑꯉꯛꯄ ꯑꯀꯤꯕ ꯄꯨꯟꯈ꯭ꯔꯦ꯫ ꯁꯥꯖꯧ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯉꯣꯟꯗ ꯇꯤꯝꯁꯤꯟꯅꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ? ꯅꯪꯁꯨ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯅꯥꯛꯇ ꯊꯥꯜꯂꯝꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗꯨ ꯈꯪꯍꯧꯗꯅ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯁꯥꯖꯧ ꯍꯟꯗꯛꯃꯨꯛꯇꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯩꯗꯨ ꯇꯟꯅ ꯆꯨꯈꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯦ꯫ "ꯑꯣ ꯃꯪꯂꯦꯝꯖꯥꯎ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕꯅꯤꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯁꯥꯖꯧ ꯑꯃꯗꯤ ꯃꯪꯂꯦꯝꯖꯥꯎ ꯑꯣꯖꯥ ꯑꯃꯗ ꯇꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯝꯂꯝꯕ ꯑꯣꯖꯥ ꯒꯤꯔꯤꯙꯔꯤ ꯐꯠꯇꯕ ꯍꯩꯀꯥꯞ ꯇꯦꯟꯀꯥꯞꯇ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕꯅꯤ꯫ ꯀꯣꯛꯄꯗ ꯉꯥꯏꯔꯤꯕ ꯌꯦꯔꯨꯝ ꯑꯃ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯄꯥꯏꯍꯜꯂꯒ ꯌꯦꯔꯨꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯁꯣꯛꯂꯨꯕ ꯂꯩꯇꯅ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯁꯣꯜꯂꯒ ꯆꯨꯞ ꯆꯨꯞ ꯍꯥꯏꯅ 3ꯂꯛꯇꯪ ꯆꯨꯞꯄꯗ ꯌꯦꯔꯨꯝꯗꯨ ꯊꯨꯒꯥꯏꯔꯒ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗꯅ ꯃꯀꯨ ꯉꯥꯛꯇ ꯉꯥꯏꯍꯟꯕ ꯉꯝꯕ ꯑꯣꯖꯥꯅꯤ꯫ ꯑꯐꯕꯗꯤ ꯀꯨꯞꯅ ꯇꯝꯕꯤꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯪꯂꯦꯝꯖꯥꯎꯗꯤ ꯑꯣꯖꯥ ꯆꯥꯎꯔꯦꯜꯗ ꯇꯝꯈꯤꯕꯅꯤ꯫ ꯁꯥꯖꯧ ꯈꯥꯎ ꯑꯃꯗꯒꯤ ꯇꯦꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩꯗ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯑꯅꯥꯕꯗꯨꯅ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯐꯨꯅ ꯅꯤꯡꯊꯧ ꯇꯦꯟꯀꯥꯞ ꯆꯨꯝꯕ, ꯃꯥꯅꯕꯨ ꯄꯥꯟ ꯀꯥꯞꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯟꯕ ꯃꯇꯤꯛ ꯂꯩꯕ ꯂꯥꯏꯅꯤ꯫ ꯃꯔꯝꯁꯤꯅ ꯐꯨꯅ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯖꯥꯎꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯅ ꯀꯥꯞꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯁꯥꯗ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯨ ꯑꯃꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯣꯝꯗ ꯁꯥꯖꯧꯁꯨ ꯇꯦꯟ ꯀꯥꯞꯊꯣꯔꯛꯂꯦ꯫ ꯑꯁꯣꯝꯗ ꯃꯪꯂꯦꯝꯖꯥꯎꯗꯤ ꯂꯨꯗꯨꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯤꯛ ꯂꯩꯕ ꯑꯅꯤ ꯊꯤꯡꯒꯥꯏꯅꯔꯛꯄꯗꯨꯗ
ꯂꯨ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯂꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯖꯧꯅ ꯁꯥꯎꯔꯗꯨꯅ ꯃꯪꯂꯦꯝꯖꯥꯎꯅ ꯍꯟꯗꯛꯇꯤ ꯈꯪꯖꯔꯣ ꯍꯥꯏꯅ ꯁꯣꯜꯂꯒ ꯌꯦꯔꯨꯝ ꯑꯃꯗ ꯁꯣꯜꯂꯒ ꯊꯨꯒꯥꯏꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯣꯝꯗ ꯁꯥꯖꯧꯅ ꯃꯥꯅ ꯀꯥꯞꯈꯤꯕ ꯇꯦꯟꯗꯨꯅ ꯄꯥꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯖꯧ ꯍꯟꯗꯛꯇꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯏꯔꯦꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯡ ꯑꯃꯅ ꯈꯥꯏꯅꯕ ꯂꯩꯋꯥ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗ ꯃꯪꯂꯦꯝꯖꯥꯎꯅ ꯄꯥꯏꯔꯤꯕ ꯌꯦꯔꯨꯝꯗꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯨꯒꯥꯏꯔꯛꯄꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯈꯥꯏꯒꯦ ꯇꯧꯔꯝꯕ ꯁꯥꯖꯧ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯝꯕ ꯇꯣꯝꯆꯥꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯁꯤꯁꯦ ꯑꯣꯖꯥ ꯑꯁ ꯑꯩꯗꯤ ꯉꯛꯄꯒ ꯀꯤꯕꯒꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯁꯥꯖꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯆꯥ ꯆꯠꯂꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯔꯛꯑꯣ꯫ ꯁꯥꯖꯧ ꯇꯣꯝꯆꯥ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯥꯖꯧꯅ ꯈꯔ ꯊꯨꯔꯛꯎꯅꯦ꯫ ꯁꯥꯖꯧ ꯏ ꯑꯣꯔꯨꯕꯗꯨꯅ ꯃꯁꯥꯗꯨ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ꯫ ꯇꯣꯝꯆꯥꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯣꯖꯥ꯫ ꯁꯥꯖꯧ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯄꯨꯡꯁꯨ 11 ꯇꯥꯔꯝꯂꯦ꯫ ꯇꯣꯝꯆꯥꯅ ꯑꯣꯖꯥ ꯄꯨꯡꯁꯤꯗꯤ ꯌꯥꯝ ꯊꯦꯡꯂꯝꯂꯦ ꯅꯪꯈꯤꯗ꯭ꯔꯥ ꯑꯣꯖꯥ? ꯁꯥꯖꯧꯅ ꯅꯪꯅꯕ ꯇꯧꯕ ꯇꯥꯔꯦꯗꯅ ꯌꯦꯠꯄ ꯑꯃ ꯌꯥꯎꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩꯗ ꯃꯩꯁꯤꯡꯁꯤ ꯃꯨꯠꯈ꯭ꯔꯕꯗꯤ ꯊꯨꯅ ꯆꯨꯈꯠꯀꯗꯕꯅꯤ꯫ ꯅꯁꯥꯗ ꯄꯥꯈꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯣꯡꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯈꯧꯗꯦꯡꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩꯏꯁꯤꯡꯗ ꯅꯪꯅ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯈꯪꯂꯗ꯭ꯔꯥ? ꯇꯣꯝꯆꯥ ꯈꯪꯖꯔꯅꯤ ꯑꯣꯖꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯃꯥꯏꯀꯩ 4 ꯀꯣꯏꯅ ꯊꯥꯎ꯫ ꯃꯤꯡꯀꯨꯞꯇꯨꯁꯨ ꯊꯥꯗꯧꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯧꯔꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯔꯒ ꯆꯣꯡꯈꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯁꯨ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯑꯅꯤꯔꯛ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯊꯣꯡꯗꯨꯁꯨ ꯐꯛꯀꯥꯏꯔꯛꯏ꯫ ꯇꯣꯝꯆꯥ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯁꯥꯖꯧꯒꯤ ꯃꯅꯥꯛꯇ ꯊꯨꯞꯆꯤꯟꯗꯨꯅ ꯑꯀꯤꯕ ꯈꯥꯡꯂꯤ꯫ ꯃꯄꯥꯟꯗꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯤ꯫ ꯁꯥꯖꯧꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯀꯥꯗꯨꯗ ꯂꯩꯔꯕ ꯄꯣꯠꯁꯤꯡꯗꯨ ꯆꯥꯏꯈꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯣꯝꯆꯥꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯇꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯗ ꯁꯥꯖꯧꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯩ꯫ ꯑꯗꯨꯝꯅ ꯆꯤꯡꯊꯔꯛꯄꯗꯨꯗ ꯇꯣꯝꯆꯥꯁꯨ ꯂꯧꯁꯤꯡ ꯇꯥꯔꯛꯏ꯫ ꯆꯤꯡꯂꯤꯕ ꯂꯩꯏ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯣꯝꯆꯥ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯇꯣꯝꯆꯥ ꯇꯨꯡꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯦ ꯃꯃꯤꯠ ꯑꯅꯤꯃꯛ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕꯤ ꯃꯃꯥꯏ ꯑꯅꯤꯃꯛ ꯃꯩꯅ ꯆꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯏꯄꯨꯝ ꯅꯥꯏꯄꯨꯝ ꯑꯣꯔꯣꯔꯣ ꯇꯥꯔꯒ ꯈꯤꯒꯠꯂꯛꯄꯗꯨꯗ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯒꯠꯂꯛꯄꯒ ꯃꯈꯣꯡ ꯅꯥꯝꯃꯗꯤ ꯂꯩꯏ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯥꯖꯧꯅ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯇꯞꯅ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯁꯨ ꯀꯤꯕꯅ ꯍꯦꯟꯃꯟꯗꯨꯅ ꯂꯧꯁꯤꯡ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯏꯀꯩ 4 ꯊꯥꯔꯝꯕ ꯃꯩꯗꯨꯁꯨ ꯀꯅꯥꯃꯠꯇꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯃꯨꯠꯈꯤꯕꯗꯨꯗꯒꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅ ꯀꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯄꯨꯝꯕ ꯂꯦꯞꯈ꯭ꯔꯦ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ 12 ꯇꯥꯒꯗꯧꯕ ꯃꯤꯅꯤꯠ 15 ꯈꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯁꯥꯖꯧ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯥꯏꯔꯕꯗꯨꯗꯗꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯈꯟꯗꯨꯅ ꯊꯋꯥꯏ ꯋꯥꯔꯦ꯫
ngahak leiraga Tomchasu lausin tarakle Tomchana Oza kamdongni lai khurumbasu kaire Sajo Ibungo Nangna aina haibadu ngakna chalamadi pharamgadabani adubu warunuda aina ngamnaba tawbani Tomsa maibu sajogi wadu tabada wakhal khajikdangdi chauthokjai sajona adudi bunga ngasigidi chatlo hayeng amuk lao Tomsasu hoyosa ado aitadi sohanbiganu koza sajona hoida ai leiribasidi chalo asumna Tomsasu mayum yawnaba chatkre somdana maiba manglemjau nongyagi pungpham yorokpaduda lai khurumnaba sem saba horakle mengkrup maira thawal langduna mai thagatuna langlemgi thawaibu kaurakle he langlemgi thawai mirel thawai hakchang hamchatna khraba tarang marangda tin khraba thawayo aina kauribasi tarabadi aigi nakta yoraklo chekla onduna pai khrabasu taibang saklonda laklo la toy asumna kaurakpada langlen nushiki sahum oina paire chakliba maiduda ru leishinduna laikre manglemjau makhutuna laiwa sonduna nushit mairamda laksinaba langlengi hinglingegi asengba saktamduda hanjilai maiba manglemjau mamit tapna pangthoraktuna langlenbo hanginglai aduga haire he thawai nangi apamba karino hairo langlen hikna kablai aduga haire ai Tomchaga loinaba mangi khongloisingbo hatpa pame adubu aina hatninglabasu aina taipami amata sokwa ngamdribasi karigino amukta haibiyo manglemjauna haifet noklaga haire he thawai nangbu makhoina hatki haibagi nangna laman khumba pamne adubu nangna hinglingai matamda khoyum laibu thausakidi nangbo khangjasanu haiduna jaibi jaitheng kaya piduna khanghanki adubu aina nangi punsi sangnaba haiduna mapok numit taretlak chakhenduna lai khurumo haibududa nangna mapok numit tharuk khaktamak tawkhibana khangwu thakta punsi lombani maramsi leibana nangna taibang mi singbo sokpa ngamdribani makhoisu matam loiraga lairamlenda tinkhidawba ngaktani aduna nangsu lairamlenda chikna leiruro wahaidu tabada saurakna yenglaga haire he maiba nangna haiba pumba chumlabasu aibu singamdana yamna waana sikibaduna asifau lairamlenda tinba ngamdana leiribane amta haibiyo matau karamna makhoibu laman khongadi makhoibu karamna sokpa ngamgadi manglemjau phare nangna yadrabanina nangsu karamna hatkibano haibadu marik chumna liro langlen wari liba horai ahinga mada aibu pokpa ima saduna aibu mapanda kapthoki aishu ima hoiraboi khanduna mapanda thoklubadi thongkalomda oirakpa taki adubu khonjelduna puba maikaida jakki adubu aidi thamaiduna pubibadu maiba sajogi thawrang ngaktani adudagi aibu Tomcha koina phaduna pukhi matamduda aishu loksin tarakhi adugadi karino nakoina khalise aina nakoida kari lankrage hayo Tomcha ushitana noklaga hojik phau nasagi nara khangdre nangna aigi imangda lenage matago thawbaga chakninaba aduga karishu leitabi nangna aigi maisida khopa thaduna ikaiba pikibagi langandi nasi nangi punsi loiragani nasidi nangbu kanana kanbigani langlen sauna Tomcha aidi nangse afaba mira khalubani nangna aibun senariba sidi aibu hatki haibagi dama oireko nangna aibu asing manusibu oiramladi aibu sumna pharaga puramloi nangdi ipattane sahane Tomchana noklaga adu oiradi sadi sagi lamchat chatpa taredana hairaga
ꯇꯨꯡꯒꯤ ꯁꯝꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯇꯨꯡꯗ ꯈꯪꯆꯤꯡ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯁꯦꯒꯥꯏꯔꯦ ꯂꯥꯡꯂꯦꯟ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯀꯜꯂꯨꯅꯤ ꯇꯣꯝꯆꯥꯅ ꯒꯥꯔꯤꯗꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯨꯛꯄ ꯂꯩꯔꯛꯁꯤꯗ ꯊꯧꯖꯤꯜꯂꯣ ꯑꯗꯨꯒ ꯈꯥꯝꯃꯨ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯒ ꯈꯥꯝꯈ꯭ꯔꯦ ꯂꯥꯡꯂꯦꯟꯒꯤ ꯉꯧꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯇꯤꯟ ꯌꯣꯠꯂꯒ ꯇꯣꯝꯆꯥꯅ ꯆꯔꯥꯝꯅꯔꯕ ꯅꯣꯡꯁꯥꯒꯨꯝ ꯐꯝꯖꯗ ꯆꯛꯆꯥꯗ ꯆꯥꯕ ꯍꯧꯔꯛꯂꯦ ꯂꯥꯡꯂꯦꯟꯅ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯤꯈꯤ ꯇꯣꯝꯆꯥꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯅꯤꯡꯖꯔꯛꯄ ꯄꯨꯝꯕ ꯉꯁꯤꯗꯤ ꯊꯨꯡꯂꯒꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯣꯏꯅꯔꯛꯄꯁꯤꯡꯗ ꯅꯈꯣꯏꯁꯨ ꯑꯋꯥꯕ ꯀꯣꯛꯂꯔꯣ ꯂꯥꯛꯑꯣꯗꯅ ꯅꯣꯡꯉꯥꯟꯕꯅ ꯍꯟꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤ ꯇꯣꯝꯆꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯁꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ ꯀꯝꯗꯧꯁꯤꯒꯦ ꯇꯣꯝꯆꯥꯅ ꯐꯔꯦ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯑꯣ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯔꯛꯄꯅ ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯃꯤ ꯂꯥꯡꯂꯦꯟꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯍꯨꯟꯊꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯊꯝꯂꯝꯕꯗꯨꯗꯤ ꯃꯩ ꯊꯥꯗꯣꯛꯂꯝꯂꯁꯤ ꯇꯣꯝꯆꯥ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯀꯔꯤꯅ ꯊꯥꯁꯤ ꯍꯥꯏꯔꯤꯅꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯊꯥꯎ ꯈꯥꯏꯗꯣꯛꯅꯕ ꯕꯣꯇꯜ ꯌꯥꯎꯔꯤꯁꯤꯗꯤ ꯒꯥꯔꯤꯗꯒꯤ ꯊꯥꯎ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯃꯁꯥꯗꯨꯗ ꯊꯨꯅꯃꯛ ꯍꯩꯖꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯍꯧꯅ ꯅꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯨ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯅ ꯍꯥꯏ ꯅꯣꯏꯕꯨ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯔꯒ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃꯅ ꯃꯃꯥꯏ ꯃꯀꯣꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯨꯖꯤꯜꯂꯤ ꯑꯗꯨꯝꯅ ꯁꯨꯖꯤꯟꯕꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯃꯗꯤ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯝꯂꯒ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯀꯂꯛꯄꯦꯅ ꯅꯣꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯁꯛꯇꯤ ꯎꯍꯟꯗꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯅꯨꯡꯉꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒ ꯀꯞꯂꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯎꯁꯥ ꯑꯃ ꯁꯥꯐꯨ ꯀꯟꯅ ꯂꯪꯉꯛꯏ ꯃꯈꯣꯏ ꯃꯔꯤ ꯃꯛꯇ ꯄꯥꯜꯂꯤ ꯃꯈꯣꯏ ꯂꯥꯡꯂꯦꯟꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ ꯁꯥꯎꯔꯕ ꯊꯋꯥꯏꯗꯨꯅ ꯉꯪꯂꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯇꯣꯝꯆꯥ ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯁꯨ ꯌꯥꯝ ꯉꯛꯅ ꯃꯥꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯑꯩ ꯂꯥꯡꯂꯦꯟꯅꯤ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝ ꯄꯥꯝꯖꯈꯤꯗꯥꯏ ꯅꯈꯣꯏꯅ ꯄꯥꯝꯖꯈꯤꯕ ꯃꯌꯥꯝꯗꯣ ꯂꯧꯖꯔꯣꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯌꯦꯡꯕꯗ ꯀꯂꯛꯅꯐꯝ ꯑꯣꯏꯔꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯣ ꯑꯃꯃꯝꯇ ꯁꯦꯠꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯏꯇꯩ ꯇꯩꯅ ꯃꯈꯣꯏ ꯃꯔꯤ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯣꯝꯆꯥꯕꯨ ꯁꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯑꯃꯠꯇ ꯁꯣꯛꯄ ꯉꯝꯗꯕꯗꯒꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯤꯡꯖꯔꯛꯏ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯇꯤꯌꯥ ꯂꯩꯔꯣꯜ ꯅꯨꯡꯗ ꯅꯨꯡꯂꯣꯟ ꯄꯨꯝꯕ ꯈꯪꯗ ꯎꯗ ꯂꯩꯇꯕ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯀꯔꯤ ꯀꯥꯏꯈꯤꯕ ꯂꯩꯗꯨꯅ ꯃꯈꯣꯏꯕꯨ ꯁꯣꯛꯄ ꯉꯝꯍꯟꯗ꯭ꯔꯤꯕꯅꯣ ꯅꯅꯥꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯧꯔꯛꯂꯕꯗ ꯑꯇꯤꯌꯥ ꯊꯛꯇ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯄꯥꯏꯊꯔꯛꯇꯨꯅ ꯃꯉꯥꯜꯗ ꯂꯦꯞꯂꯒ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ
ꯅꯪꯅ ꯇꯥꯏꯕꯪꯗ ꯍꯤꯡꯂꯤꯉꯩꯗ ꯈꯣꯏꯔꯝ ꯂꯥꯏꯕꯨ ꯇꯨꯡꯑꯣꯏꯅꯅ ꯊꯝꯕꯗꯒꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯁꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯍꯥꯏꯔꯒꯦ, ꯉꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪꯕꯨ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯃꯥꯏꯕ ꯑꯃꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯒ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯐꯪꯒꯅꯤ꯫ ꯑꯗꯨꯗ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯔꯣ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯅ ꯑꯃꯥꯏꯕ ꯅꯪꯅ ꯀꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯣ ꯍꯥꯏꯅ ꯃꯥꯏꯕ ꯃꯪꯂꯦꯝꯖꯥꯎꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯪꯂꯦꯝꯖꯥꯎ ꯊꯋꯥꯏꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯊꯋꯥꯏ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯅꯨ, ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯅꯤꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯕꯨ ꯇꯥꯏꯕ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯁꯤꯡꯕꯨ ꯇꯥꯏꯕ ꯍꯧꯔꯒ ꯈꯨꯜꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯎꯃꯪ ꯂꯥꯏꯕꯨ ꯇꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯥꯏꯕ ꯂꯣꯏꯔꯛꯄꯗ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯃꯉꯥꯜꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯊꯋꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕ, ꯂꯧꯅꯤꯡꯕ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯃꯇꯝ ꯆꯥꯅ ꯅꯊꯧ ꯄꯥꯡꯊꯣꯛꯎ꯫ ꯅꯪꯅ ꯃꯈꯣꯏꯕꯨ ꯇꯔꯥꯏꯅ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤ, ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯉꯨ꯫" ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯝꯂꯒ ꯍꯧꯅ ꯅꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯪꯂꯦꯝꯖꯥꯎ ꯌꯥꯝ ꯁꯥꯎꯅ, "ꯁꯥꯖꯧ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯡꯀꯛꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤ 18ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯕꯤꯂꯥꯁꯤꯅꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯁꯨꯕꯣꯜꯅ, "ꯃꯃꯥ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡ ꯃꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯈꯔꯁꯨ ꯐꯥꯊꯕ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ." ꯕꯤꯂꯥꯁꯤꯅꯤꯅ, "ꯑꯩꯁꯨ ꯈꯪꯉꯤ, ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯒ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯎꯍꯧꯔꯒ ꯁꯤꯈꯤꯕ ꯑꯣꯏꯔꯕꯗꯤ ꯐꯗꯧꯕ꯫ ꯍꯦ ꯅꯣꯡꯗꯝꯕ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯕꯁꯤꯕꯣ?" ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯁꯨꯕꯣꯜꯅ, "ꯌꯥꯔꯦꯁꯦ, ꯇꯣꯛꯂꯣ꯫ ꯅꯆꯥꯅꯨꯄꯤ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯁꯣꯝꯗ ꯊꯣꯏꯕꯤꯅ, "ꯊꯧꯕ, ꯍꯣ ꯊꯧꯕ, ꯅꯪꯕꯨ ꯀꯥꯗꯨꯗꯒꯤ ꯑꯗꯨꯝ ꯍꯦꯟꯗ꯭ꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ." ꯊꯧꯕ, "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯊꯣꯏꯕꯤ, "ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ, ꯀꯔꯤꯒꯤꯅꯣ ꯍꯪꯂꯁꯨꯐꯖꯅ ꯈꯨꯝꯗꯦ꯫ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ." ꯊꯧꯕ, "ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯏꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯉꯥꯡꯂꯛꯇ꯭ꯔꯕ ꯅꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ." ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯒꯤ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯈꯪꯂꯦ꯫ ꯃꯃꯥꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯊꯧꯕ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯑꯅꯤꯁꯤꯅ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯂꯥꯛꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯄꯨꯟꯁꯤꯕꯨ ꯑꯗꯨꯛ ꯋꯥꯍꯟꯒꯅꯨ꯫ ꯏꯃꯥꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯗꯣ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯃꯄꯨꯒꯤ ꯊꯧꯗꯥ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯀꯥꯎꯊꯣꯛꯄ ꯇꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ
ꯅꯃꯥꯒꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯃꯥ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯐꯪꯂꯔꯣꯏ ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯦ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯃꯃꯥ ꯊꯣꯏꯕꯤꯅ ꯑꯗꯨꯅꯤꯗꯅ ꯃꯃꯥꯅ ꯍꯥꯏꯕ inba masa haibado fare imasu thaba khara losilukige hairamlaga mapanda thokre thauba magi kaada changlai aduga magi kaada theliba langningi photo do yenglubada angakpo oikre mamai pumba maina chaklaba mamit animak hotrong horaba maya launa ka thoklaga saktamadu urubada khangpre khangna ima haina tungda khongphom khara halle adumna kina leiringe tungdagi da thauba haina kaurai thauba tungda khangiyeng thorakpadadi hauzik photo duda ukhiba saktamduga chap manarambadudadi masa pumba thak thak nikre langnena ki khano da thauba aina nangbu matam zubpada senari nangna nupa thokmandabagi aina saukibane ai kuina leibi yadre nakhoigi laining thau sanamahida mikup khara nanga unajagi hairaga changlakpani laining thau lei marel anina phambalangba mapalangda tholaktana leiriba imungdudadi ekhoina changluba ngamde aigidama warunu da thauba aina laman soidana khongkani thaubana hayu langle nangbu awafamda tahaliba mohoido kanano langle athaina kanasu nate tumsagi khongloi singdane asi hairaga makhoi bulam lemna tharoi hairaga mayadagi mai marik marik kamthorai tanja duda langle masada sahum ama phanglai masu leiba ngamdraduna ai chatlage da thauba hairamlaga mangkhre thaubasu langlen 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 haina kaudana lehore asomdana pakpa mayumdagi thorakpoda thauba khoida chatluge haina khanduna mayumdagi thorai mana thorakpaduda Johnson karamada maga khangnajabi thadoiga punna lakmine madu ubada pakpana ngakna hai Johnson nangdi kaidongai thorakke yam thajadana nungaireda Johnson na ngarang thorakpane miramda leirasu ima lepaki phajabasidi kahba ngamdeni pakpana lao kumtharo hairaga pakpa ngasai makhaidi munne yenglude maga lakminariba nupido hek ubada tu sungkhiba khangaude makhoi animak gari dudagi kumtharakle aduga chatpa haukhre pakpadi nupiduda munne yengduna laikre Johnson kaidorage taw amuk mangduna leiduna pakpa ha kashu tawdeda hairaga makhoi changminarakle aduga phampham ka duda changnuna phangminnare aduga pakpana tapna hanglai itaw mana kanano Johnson aiga khangnabane magi mingna thadoi koi khangnawo pakpana yam nungaire thadoi di kari tawrige thadoi doctor tamme chahi animukta ngaire loidoba pakpana yam phai itawdi lebo yam pharene nangsu paisa paiba agor amani ki masa metraba sida agor ani haibado khangdaba leramoi minister dagi masa phawba magi matung inaribane Johnson ihareda thagat mankreda pakpana adudi ngha phamlamuko ai charaba khara thorang tawrakke thadona iyananida sum phamse da Johnson na somgi maramda wari yam sai aduda ngasidi chalurasi haina hekta lakpane pakpana nokfe tawraga kari wari sariba machu thakpadi yam haibane thadoina yam phai laik dasu makok adum thongaga lakpane sarkargi thabak abasu tanari hai pakpana madi haijin yam haibane Johnson wa kaya ngangande migi matik marau yam khangba mini haifetang noklai pakpana ngahak phamamo ko ai nungai wari saraga phamamo
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯗꯥꯊꯧꯕ? ꯀꯩꯗꯧꯔꯒꯦ?" ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯗꯨꯅ ꯖꯣꯟꯁꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯊꯥꯗꯣꯏ, ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯄꯥꯛꯄꯅ ꯑꯩꯉꯣꯟꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯃꯥꯗꯤ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ." ꯊꯥꯗꯣꯏꯅ "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯍꯪꯗꯕꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯕꯥꯅꯤ ꯈꯪꯅꯩꯁꯤꯗꯤ." "ꯃꯥꯅꯁꯨ ꯏꯕꯥꯅꯤ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯂꯤꯗꯨꯗꯤ." "ꯅꯪꯁꯤꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯟꯕꯁꯤꯅ ꯑꯩꯅ ꯅꯨꯄꯥ ꯑꯃꯒ ꯀꯧꯅꯔꯁꯨ ꯂꯥꯟꯅ ꯍꯦꯛꯇ ꯈꯜꯂꯦ꯫ ꯈꯝꯕꯜ ꯆꯥꯎꯃꯟꯈ꯭ꯔꯦꯀꯣ." ꯖꯣꯟꯁꯟ ꯁꯥꯎꯔꯞꯅ "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯩꯅ ꯆꯤꯡꯅꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯒꯟꯕ ꯖꯥꯠꯅꯤꯀꯣ." ꯊꯥꯗꯣꯏ ꯁꯥꯎꯔꯞꯅ "ꯌꯥꯔꯦꯀꯣ, ꯌꯥꯔꯦꯀꯣꯗ, ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯏꯕꯥꯅꯤ ꯈꯟꯅꯔꯛꯀꯅꯤꯀꯣ." ꯇꯥꯟꯖꯥꯗꯨꯗ ꯄꯥꯛꯄ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯆꯪꯂꯛꯏ꯫ "ꯀꯅꯥꯒ ꯈꯠꯅꯔꯤꯅꯣꯅꯦ? ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯃꯤꯟꯅꯈ꯭ꯔꯒ." ꯖꯣꯟꯁꯟ "ꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯈꯥꯡꯕ ꯉꯝꯄꯣꯟꯇꯦꯗ ꯏꯇꯥꯎ." ꯊꯥꯗꯣꯏꯅ "ꯑꯩꯅ ꯀꯗꯥꯏꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ?" "ꯍꯧꯖꯅꯨ" ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯛꯄꯅ "ꯌꯥꯔꯦꯗ, ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯈꯠꯅꯔꯣ, ꯆꯥꯁꯤ ꯍꯦꯛ ꯊꯛꯄꯒ ꯑꯁꯥꯎꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯗꯧꯅꯤ." ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ "ꯅꯣꯡꯃ ꯂꯥꯛꯀꯦ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ. ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯔꯣꯟꯕꯗꯤ ꯆꯥꯗꯦꯀꯣ." ꯍꯥꯏꯔꯛꯏ ꯖꯣꯟꯁꯟꯅ꯫ ꯄꯥꯛꯄꯅ "ꯍꯣ, ꯀꯥꯎꯖꯗꯦ ꯁꯥꯔ" ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯥ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯔꯣꯁꯟ ꯌꯥꯏꯃ ꯇꯣꯝꯆꯥꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯂꯥꯡꯂꯦꯟ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯁꯟꯇꯣꯁꯅ "ꯅꯨꯃꯤꯠꯇꯣ ꯑꯉꯛꯄꯅꯤꯀꯣ, ꯁꯤꯈ꯭ꯔꯕ, ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯇꯥꯕꯗ ꯊꯥꯖꯒꯗ꯭ꯔꯣ? ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯄꯪꯌꯥꯎꯗ ꯌꯥꯎꯕꯗꯨꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯏꯔꯤꯕꯣꯏ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩꯌꯦ." ꯇꯣꯝꯆꯥꯅ "ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯩꯈꯦꯠ ꯈꯦꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ." ꯔꯣꯁꯟꯅ "ꯑꯗꯨ ꯉꯥꯛꯇꯅ ꯌꯥꯔꯣꯏꯗ, ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯃꯃꯝꯗꯤ ꯁꯤꯕꯗꯤ ꯐꯕꯅꯤꯀꯣ." ꯇꯣꯝꯆꯥꯅ "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯗꯨꯗꯤ ꯄꯟꯊꯥꯕ ꯌꯥꯗ꯭ꯔꯦ. ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯦ." ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯥꯏꯕ ꯁꯥꯖꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯣꯝꯆꯥꯅ "ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯁꯥꯖꯧꯅ "ꯇꯣꯝꯆꯥꯔꯥ, ꯂꯩꯔꯝꯃꯣ, ꯑꯩ ꯊꯣꯛꯂꯛꯀꯦ." ꯁꯥꯖꯧꯁꯨ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯎꯕꯗ "ꯀꯔꯤ ꯂꯩꯔꯒꯦ, ꯅꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯏꯁꯤꯅ?" ꯇꯣꯝꯆꯥꯅ "ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯡꯂꯦꯟꯕꯨ ꯑꯗꯨꯝ ꯎꯔꯦ. ꯇꯥꯏꯕꯪꯗꯁꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯥꯟꯅꯕꯒꯨꯝ ꯁꯦꯟꯅꯕꯒꯨꯝ ꯇꯧꯋꯦ. ꯑꯁꯤ ꯀꯣꯛꯅꯕ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯖꯟꯇ꯭ꯔ ꯑꯃꯃꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ." ꯇꯣꯝꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯖꯧꯅ ꯈꯜꯂꯤ, "ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯔꯦꯗꯅ." ꯁꯥꯖꯧꯅ "ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯋꯥꯔꯨꯅꯨ. ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯔꯤꯒꯤ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥꯗꯤ ꯈꯔ ꯆꯪꯒꯅꯤꯀꯣ." ꯇꯣꯝꯆꯥꯅ "ꯑꯗꯨꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯍꯦꯟꯗꯣꯛꯅ ꯀꯠꯆꯒꯅꯤ. ꯀꯌꯥꯅꯣ ꯈꯨꯗꯛꯇ ꯍꯥꯏꯕꯤꯌꯨ." ꯁꯥꯖꯧꯅ "ꯂꯨꯄꯥ 90,000ꯗꯤ ꯂꯧꯅꯤꯡꯏ." ꯇꯣꯝꯆꯥꯅ "ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ 90,000 ꯅꯠꯇꯦ, 50,000 ꯀꯠꯆꯒꯦ." ꯁꯥꯖꯧ ꯅꯣꯛꯂꯒ "ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ. ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯧꯕꯗꯤ ꯅꯨꯃꯤꯠꯇꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯊꯥꯗꯣꯛꯅꯒꯅꯨ. ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯊꯋꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯌꯣꯝꯈ꯭ꯔꯦ. ꯃꯥꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯕꯅꯤ. ꯅꯈꯣꯏ ꯀꯥꯎꯒꯅꯨꯀꯣ." ꯁꯥꯖꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯀꯤꯕꯅ ꯅꯤꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯀꯤꯒꯟꯕ ꯌꯥꯏꯃꯅ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" ꯁꯥꯖꯧꯅ "ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯑꯗꯣ ꯄꯩꯁꯥꯗꯨꯗꯤ ꯍꯥꯟꯅ ꯈꯔ ꯊꯝꯒꯦꯔꯥ?" ꯇꯣꯝꯆꯥꯁꯨ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯅꯤꯅ ꯁꯥꯖꯧꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕꯅ ꯁꯦꯜ ꯈꯔꯗꯤ ꯌꯥꯎꯔꯛꯏ꯫
ꯇꯣꯝꯆꯥꯅ ꯑꯣꯖꯥ ꯌꯥꯝꯅꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯂꯨꯄꯥ 10,000 ꯊꯝꯖꯔꯝꯂꯒꯦ ꯑꯋꯥꯠꯄꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯁꯥꯖꯧꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯣ ꯑꯩ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯕ ꯑꯃ ꯂꯩ ꯇꯣꯝꯆꯥꯅ ꯐꯒꯅꯤ ꯑꯣꯖꯥ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯁꯥꯖꯧꯅ ꯆꯠꯀꯗꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯅꯨꯄꯤ ꯅꯨꯄꯥ ꯀꯥꯏꯅꯍꯟꯅꯕꯅꯤ ꯁꯥꯖꯧ ꯍꯥꯟꯅꯗꯒꯤ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯔꯕ ꯄꯣꯠꯁꯤꯡꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗꯨ ꯌꯧꯔꯦ ꯁꯥꯖꯧꯅ ꯏꯕꯨꯡꯉꯣ ꯇꯣꯃꯥꯟꯕꯨ ꯂꯩꯇꯕ꯭ꯔꯣ ꯇꯣꯃꯥꯟ ꯇꯥꯔꯗꯨꯅ ꯇꯥꯖꯔꯦ ꯑꯣꯖꯥ ꯂꯩꯁꯤꯟꯕꯤꯔꯛꯑꯣ ꯁꯥꯖꯧꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯎꯆꯦꯛ ꯑꯃ ꯍꯤꯡꯅ ꯐꯥꯔꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯕ꯭ꯔꯣ ꯇꯣꯃꯥꯟ ꯊꯧꯔꯥꯡ ꯂꯣꯏꯅ ꯇꯧꯖꯔꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯂꯣ ꯇꯣꯃꯥꯟꯁꯨ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯦ ꯑꯗꯨꯒ ꯇꯣꯃꯥꯟꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯈꯠꯅ ꯆꯩꯅ ꯌꯥꯝ ꯊꯣꯛꯍꯟꯗꯅ ꯃꯊꯟꯇ ꯆꯠꯈꯤꯅꯕ ꯇꯧꯕꯤꯌꯨꯀꯣ ꯑꯣꯖꯥ ꯁꯥꯖꯧꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯒ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯀꯅꯥꯒꯨꯝꯕꯅ ꯌꯦꯔꯨꯝꯗ ꯀꯟꯅ ꯑꯃꯅ ꯂꯐꯨꯗ ꯌꯥꯝ ꯁꯥꯡꯗꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯨꯒ ꯑꯃꯠꯇ ꯃꯥꯟꯅꯔꯣꯏ ꯀꯗꯥꯏ ꯎꯆꯦꯛ ꯑꯅꯤꯗꯨ ꯄꯤꯔꯛꯑꯣ ꯇꯣꯃꯥꯟ ꯁꯤꯗ ꯂꯩꯖꯔꯦ ꯑꯣꯖꯥ ꯁꯥꯖꯧꯅ ꯎꯆꯦꯛꯇꯨꯗ ꯂꯥꯏꯋꯥ ꯁꯣꯜꯂꯒ ꯇꯣꯃꯥꯟꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯎꯆꯦꯛꯁꯤ ꯑꯃꯅ ꯃꯈꯥꯔꯣꯝꯗ ꯑꯗꯨꯒ ꯑꯃꯅ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯅꯅ ꯂꯪꯊꯣꯛꯈꯣ ꯇꯣꯃꯥꯟꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯨ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕ ꯃꯇꯨꯝ ꯇꯥꯁꯤꯜꯂꯤꯕ ꯆꯦ ꯃꯇꯨꯝꯁꯤꯅ ꯍꯣꯔꯦꯟ ꯅꯨꯄꯤꯗꯨꯗ ꯅꯥꯟꯒꯗꯕꯅꯤ ꯃꯥꯅ ꯆꯤꯡꯅꯍꯟꯕ ꯌꯥꯗꯦ ꯃꯁꯤꯅꯕꯨ ꯅꯥꯟꯈ꯭ꯔꯗꯤ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧ ꯂꯥꯡꯉꯛꯂꯅꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏꯗꯧꯅꯤ ꯈꯪꯂꯗ꯭ꯔꯥ ꯇꯣꯃꯥꯟꯅ ꯑꯣꯖꯥ ꯈꯪꯖꯔꯅꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯪꯉꯣꯏꯁꯤ ꯂꯥꯏꯋꯥ ꯁꯣꯜꯂꯒꯦꯀꯣ ꯍꯥꯏꯔꯒ ꯂꯥꯏꯋꯥ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯔꯒ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯒ ꯌꯦꯠ ꯑꯣꯏ ꯑꯣꯟꯅꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯁꯥꯖꯧꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯅꯨ ꯀꯨꯏꯔꯔꯣꯏ ꯃꯥꯏ ꯄꯥꯛꯂꯗꯧꯅꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯩꯁꯨ ꯌꯧꯅꯕ ꯇꯧꯔꯒꯦ ꯇꯣꯃꯥꯟꯅ ꯑꯣꯖꯥ ꯌꯥꯝꯗ꯭ꯔꯦ 5,000ꯗꯪ ꯀꯠꯆꯔꯒꯦ ꯁꯥꯖꯧꯅ ꯏꯕꯨꯡꯉꯣ ꯖꯤꯕ ꯍꯥꯠꯄꯒꯤ ꯄꯥꯞꯁꯤ ꯆꯥꯈ꯭ꯔꯖꯥꯠꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯤ ꯍꯧꯗꯣꯡ ꯍꯥꯠꯄ ꯍꯪꯉꯣꯏ ꯍꯥꯠꯄ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯎꯈ꯭ꯔꯕ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯕꯗ ꯑꯩꯁꯨ ꯄꯥꯞ ꯐꯪꯗꯧꯔꯤꯕꯅꯤ ꯑꯗꯨꯅ 2,000ꯗꯪꯗꯤ ꯍꯥꯞꯄꯨ ꯃꯤꯉꯣꯟꯗꯒꯤ ꯌꯥꯝ ꯂꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯌꯥꯝꯅ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯌꯥꯝꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯁꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ ꯇꯣꯃꯥꯟꯅ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯍꯥꯞꯆꯒꯦ ꯑꯣꯖꯥ ꯍꯥꯏꯔꯒ 2,000 ꯄꯨꯊꯣꯛꯂꯒ ꯍꯥꯞꯄꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯁꯥꯖꯧꯁꯨ ꯆꯠꯈ꯭ꯔꯦ ꯁꯥꯖꯧ ꯃꯌꯨꯝ ꯌꯧꯅꯕ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯁꯥꯖꯧ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯏ ꯁꯥꯐꯨꯗꯨ ꯀꯟꯃꯟꯈꯤꯕꯅ ꯎꯄ꯭ꯔꯥꯡ ꯎꯞꯅ ꯇꯥꯁꯤꯜꯂꯤ ꯁꯥꯖꯧ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯩꯅ ꯄꯨꯡꯀꯥ ꯀꯥꯔꯕ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯒꯤ ꯁꯔꯨꯛ ꯈꯔ ꯌꯥꯎꯗ꯭ꯔꯕ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯃꯃꯤꯠ 2 ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯣ ꯇꯥꯔꯒ ꯈꯤꯒꯠꯂꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯃꯁꯥꯗꯨ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯂꯤꯛꯅ ꯆꯤꯡꯕꯁꯨ ꯑꯃꯠꯇ ꯁꯤꯔꯛꯇꯕꯅ ꯂꯥꯏꯅ ꯁꯣꯛꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯖꯧꯗꯤ ꯑꯍꯩꯕ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯖꯕ ꯃꯤꯅꯤ ꯃꯥꯅ ꯍꯧꯒꯠꯀꯦ ꯇꯧꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯃꯈꯣꯡ 2ꯗꯨ ꯄꯥꯏꯔꯒ ꯁꯥꯐꯨ ꯀꯟꯅ ꯂꯪꯊꯣꯔꯛꯄꯗ ꯁꯥꯖꯧ
ꯎꯖꯥꯎ ꯑꯃꯗ ꯃꯁꯥꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯁꯥꯖꯧ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯁꯨ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯦꯗꯣ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯎꯔꯨꯔꯨ ꯂꯩꯅ ꯁꯤꯜꯂꯛꯏ꯫ ꯁꯥꯖꯧꯒꯤ ꯃꯁꯥꯗꯨ ꯍꯦꯛ ꯁꯣꯛꯀꯦ ꯇꯧꯕꯒ ꯁꯥꯖꯧ ꯂꯧꯁꯤꯡ ꯇꯥꯔꯛꯏ꯫ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯎꯕ ꯐꯥꯎ ꯉꯝꯗꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯁꯥꯖꯧ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯂꯦꯡꯕ ꯐꯖꯅ ꯉꯝꯗ꯭ꯔꯕꯅꯤꯅ, ꯑꯗꯨꯕꯨ ꯁꯤꯅꯤꯡꯗꯕ ꯑꯣꯏꯕꯅ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯨ ꯂꯦꯡꯂꯒ ꯃꯆꯤꯟ ꯃꯄꯥꯗ ꯊꯝꯗꯨꯅ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯒ ꯊꯋꯥꯏꯗꯨ ꯇꯞꯅ ꯂꯥꯝꯂꯛꯄꯗ ꯊꯋꯥꯏꯗꯨꯅ ꯄꯥꯟꯈ꯭ꯔꯦ꯫ ꯆꯩꯅꯥꯗꯨ ꯐꯪꯕꯗ ꯀꯟꯅ ꯂꯥꯎꯔꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯗ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯇꯣꯛꯏ꯫ ꯆꯩꯅꯥ ꯐꯪꯂꯕ ꯊꯋꯥꯏꯗꯨꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯍꯟꯅ ꯍꯟꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯗꯨꯗꯒꯤ ꯌꯥꯝꯂꯕ ꯇꯤꯜ ꯃꯌꯥꯝ ꯊꯣꯔꯛꯂꯒ ꯇꯤꯜ ꯃꯌꯥꯝꯗꯨꯅ ꯁꯥꯖꯧꯗ ꯆꯤꯛꯂꯒꯦ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯖꯧ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯉꯁꯥꯏ ꯀꯤꯕꯅ ꯂꯧꯁꯤꯡ ꯇꯥꯔꯨꯗ꯭ꯔꯕꯁꯨ ꯃꯆꯤꯟꯗ ꯑꯀꯟꯕ ꯂꯥꯏꯋꯥ ꯇꯞꯅ ꯁꯣꯟꯗꯨꯅ ꯇꯤꯜ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯁꯥꯎꯔꯕ ꯊꯋꯥꯏꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯖꯧ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ, ꯑꯃ ꯂꯥꯛꯅꯕ ꯐꯥꯎ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯅꯤꯃꯨꯛ ꯁꯨꯔꯕ? ꯊꯋꯥꯏꯗꯨꯅ ꯁꯥꯖꯧꯒꯤ ꯌꯦꯠ ꯑꯣꯏꯗ ꯂꯦꯞꯂꯒ ꯈꯥꯛꯅ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯂꯤ꯫ ꯑꯃꯅ ꯃꯌꯥꯗꯒꯤ ꯃꯩ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯝꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯏꯁꯤꯡ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯂꯤ꯫ ꯁꯥꯖꯧ ꯃꯆꯤꯟꯗ ꯂꯥꯏꯋꯥꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯊꯋꯥꯏ ꯑꯗꯨꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯖꯧꯁꯨ ꯇꯥꯟꯖꯥꯁꯤ ꯌꯧꯔꯗꯤ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯁꯣꯟꯅ ꯁꯣꯟꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯁꯣꯜꯂꯒ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥ ꯌꯥꯎꯕ ꯑꯣꯏꯕꯅ ꯊꯋꯥꯏꯗꯨꯒꯤ ꯃꯁꯥꯗ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯄꯥꯟꯕꯗꯨꯗ ꯆꯩꯅꯥ ꯐꯪꯂꯕ ꯊꯋꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯁꯨ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯇꯣꯛꯂꯒ ꯁꯤꯛꯂꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯔ ꯁꯥꯡꯅ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯉꯁꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤ 14ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯊꯝꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯥ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯆꯠꯄ ꯆꯥꯕ ꯇꯨꯝꯕ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯊꯟꯇ ꯂꯩꯕꯁꯨ ꯉꯝꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏ ꯍꯧꯅꯗꯨꯅ ꯃꯥꯏꯕ ꯁꯥꯖꯧꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯣꯝꯆꯥꯅ "ꯑꯣꯖꯥꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯍꯥꯏꯅ ꯑꯅꯤꯔꯛ ꯀꯧꯔꯛꯄꯗꯨꯗ ꯁꯥꯖꯧꯅ "ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯎ" ꯍꯥꯏꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯥꯖꯧꯒꯤ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯇꯣꯝꯆꯥꯅ "ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯣꯖꯥ? ꯐꯅ ꯊꯤꯅ ꯁꯣꯛꯂꯤꯕꯁꯤꯕꯣ?" ꯁꯥꯖꯧꯅ "ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯏꯁꯥꯗꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯣꯏꯅꯍꯧꯗ꯭ꯔꯦ" ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁꯟꯇꯣꯁꯅ "ꯑꯣꯖꯥ, ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯝꯗꯧꯒꯅꯤ ꯑꯣꯖꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯖꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯂꯒ "ꯎꯄꯥꯏ ꯑꯃꯈꯛꯇꯪꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ." ꯇꯣꯝꯆꯥꯅ ꯌꯥꯝ ꯈꯪꯅꯤꯡꯅ "ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯣꯖꯥ? ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ." ꯁꯥꯖꯧꯅ
ꯃꯁꯤꯕꯨ ꯅꯈꯣꯏꯅ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯍꯔꯥꯎꯅ ꯀꯔꯤ ꯎꯄꯥꯏꯅꯣ ꯇꯥꯛꯄꯤꯔꯣ ꯑꯣꯖꯥ ꯁꯥꯖꯧꯅ ꯍꯥꯏꯔꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯂꯥꯡꯂꯦꯟꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒ ꯁꯨꯛꯊꯥ ꯊꯥꯗꯣꯛꯅꯗꯕ ꯑꯗꯨꯝ ꯃꯥꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩꯕ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯒꯤ ꯃꯆꯦꯠ ꯑꯃꯇꯪ ꯅꯈꯣꯏꯅ ꯅꯨꯃꯤꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯐꯥꯖꯤꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯔꯛꯄ ꯑꯔꯥꯏꯕ ꯅꯠꯇꯦ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯒꯅꯤ ꯃꯁꯤꯒꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕ ꯇꯣꯝꯆꯥꯅ ꯑꯣꯖꯥ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯂꯨꯅꯤ ꯁꯥꯖꯧꯅ ꯂꯩꯔꯒꯕꯨ ꯑꯩꯅ ꯋꯥꯈꯤꯗ꯭ꯔꯣ ꯅꯈꯣꯏꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯊꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯄꯤꯗꯧꯔꯤꯕ ꯖꯟꯇ꯭ꯔꯁꯤ ꯅꯁꯥꯒ ꯁꯥꯒꯣꯟꯅꯔꯤꯉꯩ ꯃꯥꯅ ꯅꯈꯣꯏꯕꯨ ꯁꯣꯛꯄꯗꯤ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯔꯨꯅꯨꯗ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔꯗꯤ ꯍꯔꯥꯎꯖꯩ ꯁꯥꯖꯧ ꯉꯝꯗ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯁꯤꯡꯗꯨ ꯁꯤꯖꯟꯒꯦ ꯇꯧꯔꯤꯉꯩ ꯁꯥꯖꯧꯒꯤ ꯌꯨꯝꯗꯨ ꯒꯤꯠ ꯅꯝꯊꯔꯛꯏ ꯁꯥꯖꯧꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯖꯟꯇ꯭ꯔꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨꯗꯤ ꯃꯈꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯃꯈꯣꯏꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯖꯧꯅ ꯅꯈꯣꯏ ꯑꯃ ꯆꯠꯂꯣ ꯊꯣꯡꯁꯤ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨꯆꯣ ꯇꯣꯝꯆꯥꯅ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯔꯒ ꯌꯥꯏꯃꯗ ꯂꯣꯟꯁꯤꯟꯅꯕ ꯍꯥꯏꯔꯛꯄꯗ ꯈꯔ ꯀꯤꯒꯟꯕ ꯌꯥꯏꯃꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯁꯟꯇꯣꯁ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯁꯥꯖꯧꯅ ꯅꯈꯣꯏꯁꯤꯃ ꯀꯤꯒꯜꯂꯤꯕ ꯑꯗꯨ ꯀꯤꯒꯜꯂꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯏꯃꯨꯡꯁꯤꯗꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕꯅꯤꯅ ꯃꯥꯅ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯆꯠꯂꯨꯅꯦ ꯇꯣꯝꯆꯥꯅ ꯄꯥꯡꯗꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯨꯔꯒ ꯂꯥꯛꯄꯗ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗ ꯌꯨꯝꯗꯨ ꯊꯛ ꯅꯤꯛꯏ ꯌꯨꯝꯗꯨꯁꯨ ꯈꯪꯅꯝ ꯅꯝꯊꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯏ ꯁꯥꯖꯧꯅ ꯃꯈꯣꯏ ꯀꯤꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯈꯣꯏ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤ ꯐꯥꯎꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯈꯣꯏꯅ ꯀꯤꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯗꯤ ꯃꯥꯅ ꯉꯝꯈꯤꯅꯤ ꯀꯥꯎꯒꯅꯨꯀꯣ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯥꯏꯖꯕꯇꯅꯤ ꯃꯥꯁꯨ ꯀꯤꯗꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯣꯔꯦꯟ ꯊꯣꯛꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯈꯜꯂꯛꯂꯦ ꯃꯈꯣꯏꯒ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯗꯤ ꯑꯩꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯔꯣꯏ ꯄꯩꯁꯥ ꯈꯔ ꯄꯥꯝꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯃꯥꯡꯕꯒꯤ ꯁꯣꯏꯔꯣꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯅꯕ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯣꯝꯆꯥꯅ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯒꯦ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯃꯔꯛꯁꯤꯗ ꯎꯪꯕꯒ ꯆꯪꯂꯤꯅꯦ ꯁꯥꯖꯧꯅ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯅꯈꯣꯏꯒꯤ ꯈꯟꯕꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡ ꯑꯍꯧꯅ ꯈꯥꯛꯂꯛꯏ ꯃꯈꯣꯏ ꯄꯨꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯅ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯅꯨꯡꯁꯤꯠꯁꯨ ꯇꯞꯅ ꯀꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩꯗ ꯌꯨꯝꯗꯨ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯆꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯅꯤꯡ ꯃꯃꯥꯡ ꯑꯃꯨꯛ ꯆꯤꯡ ꯃꯈꯥ ꯑꯋꯥꯡ ꯑꯃꯨꯛ ꯆꯤꯡ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯄꯨꯝꯕ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯈꯟꯅꯔꯛꯂꯦ ꯑꯗꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯔꯛꯏ ꯇꯣꯝꯆꯥꯅ ꯑꯩꯕꯨ ꯉꯁꯥꯏꯗ ꯂꯣꯟꯁꯤꯟꯈꯤꯕꯅꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯃꯇꯧꯗꯨꯗ ꯀꯤꯃꯟꯈꯤꯗꯨꯅ ꯃꯥꯏꯕ ꯁꯥꯖꯧꯅ ꯍꯥꯏꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯌꯥꯏꯃꯗꯤ ꯀꯞꯄ ꯍꯧꯔꯛꯂꯦ ꯁꯥꯖꯧꯅ ꯅꯈꯣꯏꯕꯨ ꯆꯠꯂꯨꯅꯤ ꯊꯣꯡꯁꯤꯡꯁꯤ ꯂꯣꯟꯁꯤꯜꯂꯨꯆꯣꯅꯤ ꯈꯔ ꯊꯨꯔꯣꯅꯤ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯇꯣꯝꯆꯥꯒ ꯁꯟꯇꯣꯁꯀ ꯃꯈꯣꯏꯅꯤ ꯍꯧꯒꯠꯈ꯭ꯔꯦ ꯊꯣꯡꯂꯣꯝꯗ ꯇꯣꯝꯆꯥ ꯊꯣꯡꯅꯥꯎꯔꯣꯝꯗ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯁꯤꯡꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯊꯟꯗ ꯊꯣꯡꯗꯨ
Matam amattada gam gam haina safu kanna lonsinkhre. Makhoisu chap manana khanglau laurei. Tanjaduda mapandagi nupa amana Ozamai babu leibibro haina Kaurakpaduda Sajau wakhal ama chingnarakpa poklei. Sajauna nakhoi mafamsida lengdana adum phamo. Wa amata nganglakanuko asi haihamlaga imungda changkhre. Mapandagi kauraklibatudi lepte. Thongse amukta hangtokpiyo athuba amagine haina hanjin kaurakpaduna maiba sajausu imungdagi thoraktuna thongdo hangtoknaba tauri. Tomsa khoidi kibana khonjel fawba thoktre. Sajau thongdo hangtorake aduga yenglubadadi mamai pumba chaklabi mamit yaudana hotrong horabi masindagi I tap tap taraga hingjabigum nganglei. Aduga asumna hairei. He maiba natik leiradi sumangshida kumtharao. Natik itik yengnase. Sajausu akiba pumba phatharaga Maladi ngamhallaroi khankre. Aduga hairei. He thawai nangna aibu lamhangduda aigi asingba tanja yengduna lakchakhrabasu matungdagi khakyaroi kawgano aina haiba yadana lamhenba taradi nangbu phajinduna thamlaga laknaba ngamba sajauni kawgano. Adumna hairakpaduda thawaido khakna noklaga yengba taridana hairaga yumdu khangin ilai. Adumna inbaduda Mangoldagi ukhoktendu ama prek prek tekthaраktuna ahoba makholda bom launa turai. Yumdusu maningda amuk je mamangda amuk je adumna torakpaduda sajauna khalli is asuk matik leiba thawaidi amukta thengnadre. Adubu yumsidagidi tathokhrake asi khanduna mana makhutna pairakliba akanba leiwa solaba hangamarudu chaisilei. Adumna chairakpada Ngasaidagi noktuna yenglamba thawaido hangamaroduna panbada chaina phangduna kanna amuktang lauramlaga mafamdudagi mangkhre. Sajau sor chaning tana hontharaga imungda changlei. Ngasai makhai taramba khonjel pumba mangkhre. Tomsa khoisu jonglamba mihuldu phatharei. Asumna ngasaidagi makhada tariba jantrasingdu makhoida pirei. Aduga makhoigi akibado phatharaduna hairei. Nakhoigi nasada mashina loinarikai nakhoida karisu tawroi adubu nasadu akibana ngahangano masakurasu nasada sokpa ngamloi haiba simatangdi matam chuppada kawgano. Tomsana adudi oja ekhoisu amuk yaujakragi hairamlaga awatpa paisadu piramlaga makhoisu chatkre. Numitudi apanba leitana mayum yokre. Thauba langlemgi wakhalda tumham jafam khangdana leire. Mama thoibisu machagi maongduda tofam khangdana machagi manakta changlei. Thauba matamsisu yam thengjinkhre. Chatse chaksi khachitang chanaba tawsine. Nangna asumna mapan thoktana leiribasi phana kuire. Thaubana ima chathokpiro aidi lamba phautre. Horel imana Lama akanda nasa ai chajarage. Thoibina Ima ichadang leibasida nangna chadana leiraga imana ithanda kamaina charuni. Ima ngasidi wa khara haige laklaroi nushiba amagidama nasabu wahangana mangna bashingano. Malemsida leiriba pumbasi nangumna kainaraba kayane punsigi nisha charaktriba kaya awaba koknabani khanduna wakhal kayagi nisha sijinai. Kana amana pusi supa yum panjararoi khanduna leinari. Nangsu hayune nakhoigi apambadu tawraga mangkhraba nushibadu amu phanglakidra. Ningba thungba kanabu leiramgadagine. Makhoigidi aikhoigidi ima ichadani sagai mutpa yaba nate. Tawgadaba nathauda pukning changu. Thaubana ima nasadi khankiba wakhal amukta honglaktre. Adubu imagi ningba thungnaba hotnajage. Adubu Thoibina
ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯉꯥꯛꯄ ꯉꯝꯂꯔꯣꯏ ꯑꯁꯤꯔꯥ ꯅꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯥ ꯑꯩꯁꯦ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨ ꯎꯗꯅ ꯋꯥꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕꯗꯨꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯌꯣ ꯊꯧꯕꯅ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯒꯦ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯝꯕ ꯊꯣꯏꯕꯤ ꯑꯗꯨꯅꯤꯗꯅ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯑꯌꯨꯛꯀꯤ ꯃꯁꯥ ꯁꯦꯡꯗꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯉꯥꯏꯔꯤ ꯃꯄꯥꯟꯗꯒꯤ ꯄꯥꯛꯄꯅ ꯏꯇꯥꯎ ꯑꯍꯣ ꯏꯇꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯊꯧꯕ ꯍꯧꯒꯠꯂꯦ ꯏꯇꯥꯎ ꯃꯅꯨꯡꯗꯁꯨ ꯍꯦꯛꯇ ꯆꯪꯂꯛꯑꯣ ꯄꯥꯛꯄꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯧꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯅꯁꯥꯗꯨꯗꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯣ ꯊꯧꯕ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯏꯁꯥꯁꯤ ꯍꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯩꯝꯇ ꯄꯣꯛꯇ꯭ꯔꯦ ꯉꯔꯥꯡꯁꯨ ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯉꯤ ꯏꯃꯥꯒꯤꯗꯃꯛꯁꯨ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯄꯥꯛꯄꯅ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜ ꯊꯣꯛꯂꯅꯤ ꯑꯩꯅ ꯂꯥꯛꯇ꯭ꯔꯗꯤ ꯅꯪꯗꯤ ꯅꯣꯡꯃꯗꯁꯨ ꯂꯥꯛꯇꯦ ꯑꯩ ꯈꯛꯇꯅ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯇꯥꯔꯦ ꯊꯧꯕꯅ ꯌꯥꯔꯦꯗ ꯅꯪꯒꯤ ꯉꯥꯡꯕ ꯍꯧꯈ꯭ꯔꯒ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯗꯨ ꯇꯧꯔꯛꯑꯅꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯄꯥꯛꯄꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕ ꯖꯣꯟꯁꯟꯗꯣ ꯊꯧꯕꯅ ꯖꯣꯟꯁꯟ ꯍꯥꯏꯗꯤ ꯄꯥꯛꯄꯅ ꯍꯦꯔꯥ ꯅꯪꯁꯨ ꯀꯥꯎꯒꯟꯈ꯭ꯔꯦꯗ ꯀꯔꯕꯥꯔꯋꯥꯂꯥ ꯑꯪꯒꯨꯔꯃꯅꯤꯒꯤ ꯃꯆꯥꯗꯣ ꯈꯪꯗ꯭ꯔꯕꯣ ꯊꯧꯕꯅ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯄꯥꯛꯄꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯔꯁꯤ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕ ꯂꯥꯛꯄꯅꯦ ꯊꯧꯕꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯂꯥꯛꯑꯔꯣꯏꯗ ꯑꯩꯒꯁꯨ ꯐꯖꯅ ꯇꯤꯟꯅꯈꯤꯗꯦ ꯃꯈꯣꯏꯗꯤ ꯄꯩꯁా ꯄꯥꯏꯕ ꯃꯆꯥꯅꯤ ꯑꯩ ꯍꯩꯅꯔꯣꯏꯗꯦ ꯏꯇꯥꯎ ꯄꯥꯛꯄꯅ ꯁꯥꯎꯔꯞꯅ ꯃꯥꯅ ꯄꯩꯁా ꯄꯥꯏꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯏꯇꯥꯎ ꯅꯪ ꯃꯄꯥꯟ ꯊꯣꯛꯃꯟꯗꯗꯅ ꯋꯥꯈꯜ ꯐꯥꯎ ꯆꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯣꯏꯁꯤꯜꯂꯣꯁꯦ ꯑꯩ ꯉꯥꯏꯗꯣꯏꯅꯤꯀꯣ ꯊꯧꯕ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯏ ꯑꯦ ꯄꯥꯛꯄ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯎꯗꯕ ꯄꯥꯛꯄ ꯏꯃꯥ ꯍꯟꯗꯛꯁꯤ ꯈꯔ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯇꯧꯔꯤ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯃꯄꯥꯟ ꯊꯣꯛꯃꯟꯗꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯑꯩꯅ ꯍꯥꯏꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯪꯁꯨ ꯁꯪꯕ ꯀꯥꯟꯗ ꯂꯥꯛꯄ ꯀꯥꯎꯒꯅꯨꯀꯣ ꯄꯥꯛꯄꯅ ꯍꯣꯏ ꯏꯃꯥ ꯊꯧꯕꯁꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤꯅ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯄ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗ ꯕꯤꯂꯥꯁꯤꯅꯤ ꯃꯆꯥ ꯂꯥꯡꯂꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯁꯤꯕ ꯃꯁꯥꯗꯨꯗꯤ ꯐꯪꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯁꯨꯕꯣꯜ ꯃꯄꯥꯟꯗꯒꯤ ꯍꯥꯏ ꯅꯣꯏꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯣ ꯕꯤꯂꯥꯁꯤꯅꯤꯅ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯃꯣꯏ ꯕꯕꯥ ꯁꯨꯕꯣꯜꯅ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩ ꯃꯥꯏꯕ ꯃꯪꯂꯦꯝꯖꯥꯎ ꯈꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯆꯥꯗꯣ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯍꯦꯛ ꯐꯪꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯐꯠꯇꯕ ꯂꯩꯔꯒꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯆꯠꯂꯨꯕꯅꯤ ꯕꯤꯂꯥꯁꯤꯅꯤꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯃꯣꯏꯕꯥ ꯁꯨꯕꯣꯜꯅ ꯂꯥꯡꯂꯦꯟꯅ ꯂꯩꯈꯤꯗꯕꯒꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯃꯥꯕꯨ ꯇꯝꯊꯤꯅ ꯑꯣꯠꯂꯒ ꯍꯥꯠꯈꯤꯕ ꯁꯤꯡꯗꯣ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯁꯣꯏꯗꯨꯅ ꯈꯨꯝꯂꯅꯤ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯋꯥꯍꯩ ꯇꯥꯕꯗ ꯕꯤꯂꯥꯁꯤꯅꯤ ꯀꯞꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯗꯨꯝꯅ ꯀꯞꯄꯗꯨꯗ ꯄꯨꯡꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥꯗꯨ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯈꯥꯛꯄꯁꯨ ꯃꯈꯣꯟ ꯀꯟꯅ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯀꯟꯁꯤꯜꯂꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯁꯨꯕꯣꯜ ꯑꯃꯗꯤ ꯕꯤꯂꯥꯁꯤꯅꯤ ꯉꯛꯅ ꯌꯦꯡꯅꯔꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯏꯃꯥ ꯕꯕꯥ ꯑꯩꯒꯤꯗꯃꯛ ꯅꯈꯣꯏꯅ ꯋꯥꯔꯤꯕꯗꯣ
ꯅꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯋꯥꯔꯨꯔꯅꯨ ꯅꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯧꯕ ꯃꯇꯝ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯅꯥꯎꯅꯨꯄꯤ ꯅꯥꯎꯕꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯃꯝꯂꯝꯕ ꯑꯇꯤꯌꯥ ꯄꯨꯝꯕ ꯍꯥꯟꯅꯒꯨꯝ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯝꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ ꯑꯁꯣꯝꯗ ꯄꯥꯛꯄ ꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯛꯂꯦ ꯊꯧꯕꯗꯤ ꯄꯥꯛꯄꯒꯤ ꯀꯥꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯃꯤ ꯂꯥꯛꯄꯅ ꯍꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯒꯥꯔꯤ ꯍꯣꯔꯣꯟ ꯈꯣꯡꯂꯛꯑꯦ ꯄꯥꯛꯄ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯄꯥꯛꯄꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦꯗ ꯊꯥꯗꯣꯏꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯗꯥ ꯄꯥꯛꯄꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤ ꯄꯥꯛꯄꯅ ꯂꯥꯛꯑꯣ ꯆꯪꯂꯁꯤꯗ ꯏꯇꯥꯎ ꯖꯣꯟꯁꯟ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ ꯃꯔꯨꯝ ꯀꯣꯜꯂꯤꯔꯣ ꯖꯣꯟꯁꯟ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯠꯄ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯕ꯭ꯔꯣ ꯄꯥꯛꯄꯅ ꯀꯔꯤꯅꯣꯅꯦ ꯄꯣꯠ ꯃꯌꯥꯝ ꯍꯥꯏꯔꯤꯗꯨꯅ ꯄꯥꯛꯄꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯁꯤꯗꯤ ꯐꯖꯔꯦꯗ ꯀꯤꯂꯣ ꯀꯌꯥꯃꯨꯛꯇꯤ ꯇꯥꯒꯦ ꯖꯣꯟꯁꯟ 3 ꯄꯥꯛꯄꯅ ꯀꯔꯤꯝꯇ ꯄꯨꯗ꯭ꯔꯁꯨ ꯌꯥꯕꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦꯗ ꯖꯣꯟꯁꯟ ꯌꯥꯔꯦꯗ ꯆꯪꯂꯁꯤꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯂꯛꯏ ꯄꯥꯛꯄꯅ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯣ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯧꯕꯗꯤ ꯃꯄꯥꯟꯗ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯣꯏꯅ ꯇꯥꯔꯨꯗꯦ ꯄꯥꯛꯄ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯏꯇꯥꯎ ꯏꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯑꯦ ꯅꯪꯁꯨ ꯊꯣꯔꯛꯑꯣꯗꯅ ꯊꯧꯕꯅ ꯍꯣꯏ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯔꯛꯀꯦ ꯄꯥꯛꯄꯅ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯇꯧꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯊꯣꯡ ꯊꯥꯛꯅꯕ ꯇꯧꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯊꯧꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯔꯅꯤ ꯍꯥꯏꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯄꯥꯛꯄꯅ ꯖꯣꯟꯁꯟꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤꯕꯅꯤ ꯖꯣꯟꯁꯟ ꯊꯥꯗꯣꯏꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯅꯪꯁꯤ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯈ꯭ꯔꯦ ꯀꯩꯗꯧꯔꯤꯅꯣ ꯏꯅꯥꯛꯇ ꯆꯪꯂꯛꯑꯣꯗꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯧꯕ ꯃꯇꯝ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯊꯥꯗꯣꯏꯅ ꯍꯥꯏꯐꯦꯠ ꯈꯣꯏꯔꯨꯝ ꯇꯧꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣ ꯄꯥꯈꯠ ꯆꯥꯎꯕ ꯈꯝꯕꯜꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯁꯥꯎꯅ ꯁꯥꯎꯒꯜꯂꯤꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯁꯤ ꯑꯃꯨꯛꯇ ꯇꯝꯈꯤꯒꯦ ꯂꯣꯏꯁꯤꯟꯈꯤꯒꯦꯗꯅ ꯇꯝꯂꯤꯁꯦ ꯑꯗꯨꯒ ꯅꯅꯥꯛꯇ ꯑꯗꯨꯝ ꯌꯨꯝꯕꯤ ꯈꯤꯟꯕꯒꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯒ ꯄꯥꯛꯄꯒ ꯊꯣꯔꯛꯏ ꯄꯥꯛꯄꯅ ꯏꯇꯥꯎ ꯖꯣꯟꯁꯟ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤ ꯃꯁꯛ ꯈꯪꯕ꯭ꯔ ꯌꯦꯡꯉꯨꯅꯦ ꯊꯧꯕꯗꯤ ꯉꯁꯥꯏꯒꯤ ꯀꯅꯥꯃꯠꯇ ꯌꯦꯡꯂꯨꯗꯦ ꯄꯥꯛꯄꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯌꯦꯡꯊꯣꯔꯛꯏ ꯊꯧꯕ ꯌꯥꯝ ꯉꯛꯅ ꯂꯥꯡꯂꯦꯟ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏ ꯊꯥꯗꯣꯏ ꯌꯥꯝ ꯁꯥꯎꯅ ꯊꯧꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯔꯤ ꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤ 15 ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯗꯣꯏꯅ ꯍꯦꯌꯣ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯀꯅꯥ ꯑꯣꯏꯅ ꯎꯔꯒꯦ ꯆꯨꯝꯅ ꯎꯕ ꯉꯝꯗꯕ ꯅꯨꯃꯤꯠꯇꯨꯗꯤ ꯇꯥꯡꯂꯝꯕꯅ ꯐꯕꯅꯤ ꯊꯧꯕ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯎꯗꯨꯅ ꯑꯉꯧꯕꯒꯨꯝ ꯂꯩꯕꯅ ꯂꯥꯡꯂꯦꯟꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯕꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯊꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯥꯛꯄꯗꯤ ꯄꯨꯝꯅꯃꯛ ꯈꯪꯕꯅ ꯃꯥꯅꯁꯨ ꯍꯥꯏꯖꯔꯛꯏ ꯊꯥꯗꯣꯏ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯊꯥꯗꯣꯏ ꯌꯥꯔꯦ ꯗꯥ ꯄꯥꯛꯄ ꯑꯩ ꯗꯥ ꯄꯥꯛꯄꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯉꯣꯟꯗ
ihan hana lakmunaba numittuda da pakpana engona yengkiba mityengdo aina khangloi khanbra pakpana thadoi haina laukhale thadoina nangna laubada kigadaba thadoi nate khangbra hairaga mamaidu thawbada onsilaga he wa haige taw angawba nangdi mapan thoktana nayumda lengdana layo aduga karigumba nangna mapan thokninglaba mayamgi marakta tingba pamadi namit anido kothokro yaningde yenghaidaba singdo yengdanaba asi hairaga khana yenglamlaga Johnson do onsilaga chasida Johnson pakwana thadoi nangbu aigi wasi muktadi takho nangna masi tadana sakhiba taradi nang tungda soidan ningama oi nang tungda soidana ningamdaba lakani asawbudu amuktadi phathako thadoira karigi ningamdaba laktino masidabu kari haningai lerige taru baisu kanadre nasaksingdo uraga tukachare ngasaidagi wa ngangdana tumina yengduna leramba Johnson tapna haye ihare thadoi asi hairaga pakpado onsilaga haye itaw pakpa itawna haibasu andagi thadoina haibasu haibane nahangi itawgi lusadaba mityengdo aishu udaba natene thadoina hairasu aina mapungning phathaduna thambane aduga ushitana haifet noklaga itaw nangdi thainagi icham chamba marupto oiramdredana mondrang chuba singga tinarubadagi nangsu angawbagi nushito changla boireko pakpa hojikti saurakle mataudu ubada Johnsona karimnana saurabo hoine saunine midi asengba hairadi sawi laina asengba hairaga makai phangba pele haibadu chumidara aduga aroibadu amuksu hairamge angawbudi mapan thoktana pullaga thamo senaba ngamdragana jelda ekhoi chalukige hairamlaga makhoi yumjadagi thokre pakpa mai hauna sauduna lehawi Johnson nang yum oirambagi tawbane nalamdradi pakpa kanano haibado mayek singna khanglamgadawni thawbadi thamoi aduki matik sokre pakpana itaw karisu khaluno aina itawgi mapan thoktana yumda adum leiraga nasada soknani marusinga pullaga khara phagadra khanduna kaurubasidi itawgi hena thamoi kainaba oireko itaw ai soikre ai buharaunuko thawbada itaw nangna haido karino aina wakhal phathaba ngamdabagi langrenga masak mana khibana mabu sikre haina ngahaktangdi kahurure aduna aigi maramgi itawgi marup amasu kainaredana adugidama aibu ngakpi hoitaw hairaga kablai pakpana yare sei taw kablano achum aran khayuna chairak piyo mapu amadi mahanadi loina khanglamgani adugi matamda soidana lakani lao changase asi hairaga thawbabu pushinkre Johnson lambida gari thawna sole pakpa ngasi nangi thawrangna ekhoibu ikaiba pibata natana ushitraba hojikti Johnson kanano khanghanba taridana thadoina aisu ngasigi thawdoksi yam pende ainasu matang chaba tanja phanglabadi matik chana laman khumkigani Johnson farese masigi wasi toklase ai wa mahangene thadoi kari wano sauri ngeisida Johnson ado ibani di sauna dedana adu phare hanglaroi thadoina sauraboda kari wano hangoba sei saura noba Johnson thadoigi nokbada kutak taba khazai shumhappi
ꯄꯤꯁꯨꯝꯗꯨ ꯎꯔꯨꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯅꯦꯝꯈꯤꯗꯨꯅ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯊꯥꯗꯣꯏꯅ ꯅꯨꯡꯁꯤꯅ ꯖꯣꯟꯁꯟ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯀꯅꯥꯅꯁꯨ ꯀꯤꯔꯨꯗꯦ ꯍꯛꯂꯕ ꯏꯃꯥ ꯏꯄꯥꯒꯤ ꯌꯥꯊꯪ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯝꯃꯦ ꯑꯗꯨꯕु ꯑꯩꯅ ꯋꯥꯖꯕꯗꯤ ꯅꯪꯅ ꯃꯤꯔꯝꯗ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯒ ꯃꯤꯠꯌꯦꯡ ꯆꯪꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯅꯤ ꯊꯥꯗꯣꯏꯅ ꯗꯥ ꯉꯁꯤ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯍꯟꯕꯤꯌꯨꯀꯣ ꯑꯩꯅ ꯃꯤꯔꯝꯗ ꯆꯠꯈ꯭ꯔꯁꯨ ꯗꯥꯕꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤꯒꯅꯤꯌꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯨ ꯅꯤꯡꯁꯤꯡꯒꯅꯤ ꯀꯅꯥꯃꯠꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟꯖꯟꯕ ꯉꯝꯂꯣꯏꯗ ꯑꯩꯅ ꯋꯥꯔꯤꯗꯤ ꯅꯪꯅꯦ ꯅꯪ ꯖꯣꯟꯁꯟ ꯀꯃꯥꯏꯅ ꯅꯁꯛ ꯍꯥꯏꯔꯦ ꯐꯖꯔꯦ ꯄꯩꯁꯥꯒ ꯄꯥꯏꯔꯦ ꯒꯥꯔꯤ ꯑꯅꯥꯟꯕ ꯑꯃꯁꯨ ꯇꯣꯡꯉꯤꯕ ꯐꯤꯖꯣꯜ ꯍꯥꯏꯔꯦ ꯃꯤꯅ ꯑꯃꯨꯛꯇꯪ ꯁꯦꯠꯄ ꯉꯝꯗꯕ ꯃꯤꯅ ꯑꯃꯨꯛꯇꯪ ꯁꯦꯠꯄ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅꯕꯨ ꯈꯜꯂꯤꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯤꯕ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯖꯣꯟꯁꯟ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯥ ꯑꯩꯅ ꯍꯟꯅ ꯁꯨꯛꯌꯦꯡ ꯌꯦꯡꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯥꯅ ꯍꯧꯔꯨꯗꯅ ꯅꯨꯄꯤꯅ ꯍꯧꯔꯛꯀꯗ꯭ꯔꯅꯦ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯌꯥꯝ ꯍꯧꯅꯔꯕꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯒꯥꯔꯤ ꯑꯅꯥꯟꯕ ꯇꯣꯡꯕ ꯎꯕ ꯌꯥꯗꯕ ꯅꯨꯄꯤ ꯌꯥꯝ ꯂꯩꯕꯅꯦ ꯖꯣꯟꯁꯟꯅ ꯌꯥꯔꯦꯁꯦ ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ ꯑꯩꯅ ꯇꯥꯅꯤꯡꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯃꯨꯗꯅ ꯊꯥꯗꯣꯏꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯉꯁꯤꯗꯤ ꯍꯥꯏꯔꯔꯣꯏ ꯃꯊꯪ ꯎꯅꯕꯗ ꯍꯥꯏꯔꯒꯦ ꯑꯩꯁꯨ ꯍꯞꯇꯥ ꯑꯅꯤ ꯐꯔꯛꯇ꯭ꯔꯦꯗꯅ ꯆꯠꯈꯤꯗꯧꯕ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯀꯥꯎꯗꯅꯕ ꯖꯣꯟꯁꯟ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯗ ꯍꯔꯥꯎ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯔꯩꯒ ꯇꯨꯔꯩꯒ ꯌꯥꯔꯦ ꯍꯥꯏꯔꯅꯨ ꯊꯥꯗꯣꯏ ꯑꯁꯤꯒꯤꯕꯨ ꯊꯧꯋꯦꯅ ꯁꯥꯎꯔꯤꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯣꯏꯅ ꯍꯥꯏꯔꯗꯤ ꯃꯒꯨꯟ ꯃꯥꯡꯈꯤꯅꯤ ꯇꯧꯕꯩꯅꯦ ꯌꯥꯔꯛꯑꯅꯤ ꯍꯥꯏꯌꯨꯒꯦ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯍꯥꯏꯔꯝꯂꯒꯦ ꯖꯣꯟꯁꯟ ꯌꯥꯔꯦ ꯃꯤꯅ ꯍꯥꯏꯅꯤꯡꯗꯕꯕꯨ ꯅꯝꯗꯅ ꯍꯥꯏꯍꯟꯒꯦ ꯈꯟꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯅꯌꯨꯝꯁꯨ ꯌꯧꯔꯦ ꯀꯨꯝꯃꯣ ꯌꯥꯔꯦ ꯊꯥꯗꯣꯏꯅ ꯍꯣꯗꯥ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯃꯟꯈ꯭ꯔꯦ ꯍꯥꯏꯔꯒꯦꯁꯦ ꯖꯣꯟꯁꯟ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯈꯤ ꯊꯥꯗꯣꯏꯅ ꯀꯩꯒꯤꯅꯣ ꯅꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯤ ꯍꯦꯛ ꯍꯥꯏꯍꯧꯗꯕꯗ ꯍꯣꯔꯦꯟ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯔꯔꯣꯏꯗꯕꯅꯦ ꯖꯣꯟꯁꯟ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯦ ꯊꯥꯗꯣꯏꯅ ꯆꯪꯈ꯭ꯔꯒꯦꯀꯣ ꯑꯥꯏ ꯂꯚ ꯌꯨ ꯖꯣꯟꯁꯟ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯊꯥꯗꯣꯏꯅ ꯌꯥꯔꯦ ꯐꯖꯅ ꯆꯠꯂꯣꯀꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯖꯣꯟꯁꯟꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯥꯛꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯊꯣꯏꯕꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯧꯕ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯣ ꯏꯃꯥꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯊꯧꯕꯅ ꯌꯥꯅꯤꯌꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯊꯣꯏꯕꯤ ꯉꯁꯥꯏ ꯅꯅꯦ ꯃꯦꯝꯆꯥꯗꯣ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦ ꯈꯜꯂꯤ ꯑꯩꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯨꯗ ꯅꯅꯦꯅ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩꯌꯦ ꯏꯌꯥꯒꯤꯗꯤ ꯇꯥꯟ ꯆꯥꯔꯦꯗꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 2 ꯄꯣꯛꯑꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯆꯦꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯔꯛꯑꯦ ꯃꯁꯛ ꯃꯇꯧꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯋꯥꯠꯄ ꯂꯩꯇꯦ ꯑꯗꯣ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯣ ꯊꯧꯕ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯝꯕꯤꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯒꯦ ꯅꯆꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯃ ꯂꯩꯖꯔꯤ
ꯃꯁꯤ ꯊꯨꯡꯍꯟꯕꯤꯔꯕ ꯃꯄꯨꯅ ꯆꯥꯟꯕꯤꯔꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯆꯔꯣꯏ ꯏꯃꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯊꯣꯏꯕꯤꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯁꯨ ꯈꯜꯂꯨꯅꯦ ꯏꯃꯥꯒꯤꯁꯨ ꯈꯜꯂꯨ ꯃꯍꯥꯚꯥꯔꯠꯀꯤ ꯚꯤꯁꯃꯒꯨꯝ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯄꯨꯟꯁꯤꯗꯤ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯋꯥꯈꯜ ꯃꯨꯟꯅ ꯊꯧꯑꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯧꯕ ꯃꯊꯟꯇ ꯃꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯐꯥꯎ ꯀꯅꯥꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯤꯡꯖꯕꯁꯤ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯦ ꯅꯣꯡꯗꯝꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯠꯅ ꯅꯤꯡꯖꯔꯦ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯜꯂꯛꯏ ꯊꯧꯕ ꯀꯅꯥꯅꯣ ꯂꯣꯟꯗꯕꯅꯤ ꯆꯪꯂꯛꯑꯣ ꯌꯥꯅꯤꯌꯦ ꯑꯗꯨꯗꯒꯤ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯊꯧꯕꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯆꯥꯛꯂꯕꯤ ꯏꯍꯤꯡ ꯇꯞ ꯇꯞ ꯇꯥꯔꯕꯤ ꯃꯐꯤ ꯃꯔꯣꯟ ꯏꯁꯦ ꯁꯦꯒꯥꯏꯔꯕꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯍꯣꯔꯕꯤ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯃꯃꯥ ꯂꯥꯎꯔꯤꯕꯗꯨ ꯃꯃꯥ ꯊꯣꯏꯕꯤꯁꯤ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯂꯤꯛꯅ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ ꯅꯨꯄꯤꯗꯨꯅ ꯑꯩ ꯂꯥꯡꯂꯦꯟꯅꯦ ꯑꯩꯒꯤ ꯁꯛꯇꯝꯁꯤ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯑꯣꯏꯍꯟꯕꯅꯤ ꯊꯧꯕꯅ ꯍꯥꯏꯌꯣ ꯃꯈꯣꯏꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯡꯂꯦꯟ ꯅꯪꯕꯨꯁꯨ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤꯕ ꯇꯣꯝꯆꯥꯒꯤ ꯀꯥꯡꯕꯨꯅꯤ ꯊꯧꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯥ ꯆꯤꯛꯂꯒ ꯇꯣꯝꯆꯥ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯂꯥꯎꯔꯛꯏ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯤꯡꯅꯤꯡꯉꯤꯒꯤ ꯁꯛꯇꯝꯗꯨꯗ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥ ꯊꯧꯕ ꯃꯗꯨꯒꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯣ ꯃꯈꯣꯏꯕꯨ ꯏꯈꯨꯠꯃꯛꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯇꯥ ꯊꯧꯕ ꯋꯥꯔꯦ ꯏꯀꯥꯏꯕ ꯀꯌꯥꯁꯨ ꯅꯪꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯝꯇ ꯋꯥꯔꯨꯅꯣ ꯑꯩꯁꯨ ꯇꯥ ꯊꯧꯕꯗ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯂꯩꯈꯤꯗꯦ ꯂꯥꯟꯅꯗꯤ ꯈꯟꯈꯤ ꯑꯩꯁꯨ ꯑꯗꯨꯕꯨ ꯇꯥ ꯊꯧꯕꯕꯨ ꯊꯧꯑꯣꯏꯗꯕ ꯀꯌꯥ ꯂꯩꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯍꯥꯊꯔꯒ ꯃꯥꯏꯕ ꯑꯃꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯇꯥ ꯊꯧꯕ ꯑꯩꯒꯤꯗꯃꯛ ꯋꯥꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯋꯥꯕꯤꯔꯅꯨ ꯑꯩꯒ ꯊꯨꯡꯅꯍꯧꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯒ ꯊꯨꯡꯅꯕ ꯑꯣꯏꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯇꯥ ꯊꯧꯕ ꯑꯩ ꯆꯠꯂꯒꯦ ꯊꯧꯕꯅ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯆꯠꯈꯤꯅꯣ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯒ ꯃꯪꯐꯥꯎꯅꯔꯛꯏ ꯃꯃꯥ ꯊꯣꯏꯕꯤꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯊꯧꯕ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ ꯑꯗꯨꯅꯅꯦ ꯌꯥꯔꯅꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯊꯣꯏꯕꯤꯅ ꯋꯥꯈꯜꯗꯣ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯔꯣꯏ ꯐꯔꯦ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯄꯨꯡ 10 ꯇꯥꯕꯗ ꯁꯟꯇꯣꯁ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯃꯌꯨꯝ ꯌꯧꯅꯕ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯄꯤꯛꯅ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯁꯟꯇꯣꯁ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯀꯣꯏꯃꯥ ꯃꯥꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯁꯥꯗ ꯖꯟꯇ꯭ꯔ ꯁꯤꯔꯝꯗ꯭ꯔꯦ ꯁꯟꯇꯣꯁ ꯉꯥꯏꯍꯥꯛ ꯀꯤꯔꯕꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯊꯣꯛꯄ ꯑꯃ ꯇꯧꯕ ꯃꯤꯅꯤ ꯂꯥꯡꯂꯦꯟꯁꯨ ꯑꯁꯤꯒꯨꯝꯕ ꯑꯆꯤꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯖꯟꯇ꯭ꯔꯗꯨꯗꯤ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯃꯤ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯂꯕꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯅꯣ ꯇꯥꯟꯖꯥꯗꯨꯗ ꯁꯟꯇꯣꯁ ꯇꯨꯡꯂꯣꯝꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯥꯡꯂꯦꯟꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯕꯗ ꯁꯟꯇꯣꯁ ꯃꯁꯥꯗꯨ ꯏꯍꯤꯡ ꯅꯍꯤꯡ ꯁꯥꯔꯦ꯫ ꯁꯟꯇꯣꯁꯁꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯦ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯝꯕꯗꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯒꯤ ꯁꯥꯏ ꯇꯤꯡꯈꯪ ꯉꯥꯛꯇ ꯍꯧꯕ ꯃꯔꯛꯇꯨꯗ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯟꯇꯣꯁ ꯇꯤꯡꯈꯪꯒꯤ ꯆꯩꯅꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯂꯥꯎꯔꯛꯑꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯍꯥꯛꯁꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯄ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨꯁꯨ ꯇꯤꯡꯈꯪ ꯃꯔꯛꯇꯨꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯎꯞꯍꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯆꯠꯂꯦ꯫ ꯁꯟꯇꯣꯁ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕꯗꯒꯤ ꯆꯨꯝꯅ ꯆꯤꯡꯗꯨꯅ ꯆꯠꯂꯝꯕ ꯂꯥꯡꯂꯦꯟ ꯆꯦꯅ ꯆꯦꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯁꯟꯇꯣꯁ ꯆꯩꯅꯥ ꯃꯌꯥꯝꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯈ꯭ꯔꯦꯗꯦ꯫ ꯆꯤꯡꯂꯝꯕ ꯂꯥꯡꯂꯦꯟꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯁꯟꯇꯣꯁ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯛꯇꯝ ꯑꯃꯗ ꯑꯣꯜꯂꯒ ꯉꯪꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯟꯇꯣꯁꯀꯤ ꯃꯆꯤꯟ ꯃꯌꯥꯗ ꯂꯥꯡꯂꯦꯟꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯁꯥ ꯄꯨꯝꯂꯕ ꯃꯤꯒꯤ ꯁꯥꯗꯨꯝ ꯁꯤꯡꯂꯨ ꯃꯌꯥꯗꯨꯗ ꯍꯩꯊꯔꯛꯑꯦ꯫ ꯍꯪꯒꯣꯏꯔꯕ ꯃꯇꯧꯗꯨꯗ ꯃꯁꯥ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯁꯟꯇꯣꯁ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯑꯣꯊꯔꯛꯑꯦ꯫ ꯂꯣꯡꯅ ꯍꯤꯞꯄ ꯑꯣꯏꯕꯅ ꯑꯣꯊꯔꯛꯂꯤꯕꯁꯤꯡꯗꯨ ꯃꯌꯥꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯇꯥꯔꯛꯂꯦ꯫ ꯑꯇꯩꯅ ꯃꯃꯥꯏꯗ ꯃꯈꯥꯗꯒꯤ ꯃꯇꯨꯝ ꯃꯇꯨꯝ ꯆꯦꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯑꯣꯊꯔꯛꯄꯅ ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯇꯦꯡꯅ ꯃꯌꯥꯗꯒꯤ ꯃꯔꯤ ꯃꯔꯤ ꯑꯣꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯗꯒꯤ ꯑꯣꯊꯣꯔꯛꯂꯤꯕ ꯃꯔꯤꯜꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯁꯥꯐꯨ ꯀꯟꯅ ꯆꯤꯡꯗꯨꯅ ꯊꯗꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯁꯟꯇꯣꯁ ꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯜꯂꯛꯏ꯫ "ꯏꯅꯦ, ꯑꯣ ꯏꯅꯦ!" ꯁꯟꯇꯣꯁꯀꯤ ꯃꯃꯥ ꯂꯦꯝꯕꯤꯅ "ꯀꯩꯗꯧꯔꯦ ꯑꯗꯨ ꯐꯤꯡꯅ ꯆꯦꯜꯂꯛꯏꯗꯨꯅ?" ꯄꯥꯈꯪ ꯃꯆꯥꯗꯨꯅ "ꯗꯥ ꯁꯟꯇꯣꯁꯇꯣ ꯂꯝꯕꯤꯗ ꯍꯥꯏꯌꯨꯅꯦ, ꯅꯣꯏ ꯗꯥ ꯁꯟꯇꯣꯁ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯄꯥꯈꯪ ꯃꯆꯥꯗꯨꯅ "ꯏꯅꯦ ꯏꯕꯦꯜꯂꯩ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯒꯤ ꯁꯥꯏ ꯇꯤꯡꯈꯪ ꯃꯔꯛꯇꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ." ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯟꯇꯣꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯃꯐꯝꯗꯨꯗ ꯀꯞꯅ ꯀꯞꯅ ꯆꯦꯟꯅꯔꯛꯈ꯭ꯔꯦ꯫ ꯁꯟꯇꯣꯁꯅ ꯁꯤꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯃꯥ ꯂꯦꯝꯕꯤꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅ ꯃꯌꯥꯝꯕꯨ ꯄꯦꯜꯍꯟꯕ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯣꯏꯔꯛꯄ ꯇꯥꯕ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫